kick it how I wanna kick it when I wanna kick it. No, you can tell me not to kick it, cause I'm about to kick it. 你在在呢？大宁偷电包，大宁偷电包。哎妈，哎那的，妈的怎么给侬比斯给侬不哩？来在在里面修巴西不？怎么个偷个啥侬？大宁偷电包，大宁偷电包。哎，给侬把那老公都对住个那，给侬给侬不？来的来妈嘞，มาปาน都มา偷了。哎，你们都不生不要做，哎，他不要么来呢？ ไม่ได้มาปานะมาทะลุให้แล้วก็ไอ้สังไม่อยากตัวนี้กันตัวละแกมาสิงางอยู่ดีป่ะไก่ตัวแกไก่ตัวไก่ตัวไอ้ไก่ตัวสักกัดลายอยู่ดีมันมีไก่หรือไงชิโดสักกัดไก่แล้วก็ มีไอ้ทับหัวหลักคนที่เดรสเขาหงทุกที่ไอ้โพสไอ้รวยชาลินีก็นั่งหานี่จะดงเราให้โอเคตัวไรตาหนึ่งเท่าเดิมบ้านั่งให้ยังอิมพาลสอะไรเนี่ยให้ชิบูซิมมาบราอะดูกี่นั่งสายกันมาปานนั่นเราคงอีกโอ้ยจัลลันนี่มีมาซาดีอิมพาลก็เลยเคยกันดีไอ้เคยจะเสลก็ถูกพิจารณาก็เอ๊ะก็ดีป่ะฮะก็ดีป่ะจริงต่อมีอีมาซาดีอิมพาลนั่นอะไรกันดีคุยกันไม่มาเก่าถูกแค่ไหนป่ะไอ้คนนี้นั่งบัวขนาดไหนนะไอ้นั่นนิ่งจังเลยนะไอ้เจ้าฮะขนาดไหนให้เป็นสิ่งเดียวให้เป็นนักเรียนแต่น้องไปก็บินไม่เลยหูรีให้เป็นนั่นแหละเป็นสิ่งเดียวให้เป็นเองไอ้เนี่ยจะต้องยึดทับบังนี่ไล่ชาบีคุณนิ่งไก่บีนิ่งจังเหมือนจะก็ต้องนั่นดิไอ้บุญชาบีคุณนิ่งไก่ไปไก่นะก็คุยบัวถ้าบังคับกันจะสู้ไปที่ข้างบนคุณนิ่งเซมีสันเดอร์สุดเนี่ยทั้งมวยจะชิดนันไปได้ในข้างบนข้างกระโดดมีนะข้างบีจะไปว่าแต่เนี่ยว่าเรื่องโถเรื่องชุ่มงานกันนะไอ้คนนี้นั่งไหนคุยแต่ยำตุ้ยนั่นไหลสิเกิดเอาไว้โน่ป่ะฮะเกิดเอาไว้โน่มีจะคุยแต่หลักด้วยช่วยกูดีว่าเรื่องงานด้วยช่วยกูดีเช่นในยุ่งจะสลบอะดูกันในสิ่งที่ชาวบ้านลุมเมตนะไก่ดิคุณนิ่งโดนหาน้ำตาลตุ้มคุยบัวคุณนิ่งไก่จะไปสักขึ้นจะบ่คุยชิในข้างบนปักข้างมายามันเนี่ยนุ่งชีปามีให้ได้พูดได้ในข้างบนไอ้เนี่ยเราเนี่ยอยากจะบัวแต่นี่สักตาสิบ้าไอ้บุญชาบีคุณนิ่งไก่ไปไก่นะก็คุณนิ่งสกายบีดูกูจะให้ในข้างบนกระรังไอ้ชิ้นตุ้มมาในข้างบนปลาสติกอุ๊บสลัดตุ้มมาเนี่ยรวยได้มักชิดนะแล้วก็ซานี่ถ้าจะจะก็ยังโตเซ่ไอ้หนูป่านยังไม่มาชิวอ่ะสักลามมาสิเนี่ยสักลงก็ยังทุเรศสักไรเนี่ยคุยกันตัวนี่นักเดถ้าถือกระบอกไทยยังสาวบ้านนงชานักเอาบ้าเอาหม่อมจะฟิตเตอร์ไปเนี่ยนักเดนั่งบ้านนงมาแต่ฉันลาบ้านเอาหม่อมจะไหวไปทั้งนักกระบอกน่าเกลียดคนนี้มาสิงหางจริงไอ้ทั้งยำเลยนี่สักโลมีนังบ่ก็ดีให้หนุ่มจริงชุ่มงานนั่นเลยนั่งนักแต่ว่าให้ไปเนี่ยนะไอ้เสร็จเลยสโลไอ้ดินวันดาไก่นุ่มพิเศษให้ดินพูดรักไปเนี่ยฮะก็ดีป่ะวันนั้นไก่นุ่มพิเศษให้พูดรักไปเนี่ยไอ้เสร็จเลยไอ้จักรลามันน่ะรวยแล้วเนี่ยไก่โนมันนั่งกันนะปวดไอ้ตัวอะดูไก่โนนั่งไอ้คนพิจารณาปวดไอ้ตัวไก่โนมาไอ้จักรลามันน่ะรวยแล้วเนี่ยมิตรโนดูรอเคยเสียฮีกี้ฮันเด็กโผล่กันหรอปะดูดาเคยมานะเชียนดาสุดตัวปังกระบอกให้ดูมิเซ่นั่งพิจารณาให้กันนะพูดรักไปนี่บอกจักเท่าจะโทรเลยจะโทรเอาเว้ยเอาเว้ยยังเฮาคนนี้ดูจะโทรนั่งกูอันนี้ต่อละฮะไอ้ที่ซ่าด้วยไอ้ที่ซ่าด้วยป่ะไก่โนมันเศร้ามีซ่าด้วยให้แล้วก็ไก่มันจะเศร้างั้นใช่ผู้ฮับคิดแล้วก็บอกตัวไอ้กระมันมาสักครั้งเลยป่ะก็จะวิชิโมเน่ชีมันก็สกีมาเลยมีอินดีร่างข้างดับนุบาชิในข้างบรามาเลี้ยงสกีหิวแต่นักการนั่นนี่ชีจะกระชนูให้ดินเนี่ยไอ้นักบุกชีดินเนี่ยผู้หัดสลัดไอ้ชีมันก็ดีกูสโลไอ้เนี่ยสองก็จะสกีมาเลยเนี่ยปุยปัวพากีตัวเป็นไอ้พากีเซ่ไอ้เนี่ยพากีตัวเป็นสักคู่เซ่เซ่ซาโร่เป็นตัวพากีตัวเป็นอะไรก็โอ้นั่งสาวอยากจะเป็นนะไอ้สาวเกถ้าจะเป็นยังจะชีวิตยังก็ก็ดูเลยมีนักเก็บตัวเป็นใครแล้วก็ถ้าคุณจะดูแกฮ
ne bu nang wanda kai du bagi bu ha pa ka bu pisa ga dai no nang se ai gi di ne ကလေးပါနန်းချေကြီးကတော့ပါ nang se ai gi di အခုနန်းချေကြီးကတော့ကိမေ bu nang se ai gi di nang ne ado kai nung ta hai ta ning tharen ba အဲ့တော့ la shabi ai wan ai na pa khang nang wanda ka bu khai dum pisa ge na pu rai do nang kai maram di no khang bra ဒါဝေးခေါင်းမချင်လိုက်ကြ ha a shen be khang bra ai se ဟုတ်ခါလေး ai ma khang ai den dai ro ni dai ro ba โอ้นั่งน่ะสวยเซ่นั่งก็เอฟพวกตะปงมินาบะนาบุงกุมนะคลีไอ้เนี่ยสุนังเช่ไอ้ก็เอฟพวกตะปงมินาบะอีจันกุมนะคลีอะตุกะตะรอแก ado ya ko te da la chang them ga mai bong ga bu mi no ma sim na o to na bra เฮ้ยปงมินาให้มันนะติปงมินาบ่ต้องมาคลีให้มันนี่ ko la shabi ai na pa khang nang wanda ka bu khai dum pisa ge na pu rai do nang bu ai na นั่งรวยนะ 别嘛，干到别，下来没得呢。 la mi ba ba ma khoi ma ba ma sa gi ma tang ma tu khang na tan kai 哎，爱国的爱国，你把你谁弄爱到跟他们不里面可以先说的去不？มีน่ะตันทาใกล้ไก่นะให้เดี๋ยวยาวเลย kai de wa na de ba ba le kai steli ba khul steli ba mi shin shin na khang bra ba ba gi shei de bu ta zera ba di hai na ne son na ri ba ngak de ne ยาสิไงกูได้ไอ้คุยป่าวก็ได้ดงสะพี่นี่ เอ้ล่ะให้เองนี่นั่นเนี่ยไอ้พันนั่นเลยนี่ให้ดิจ้านั่นเนี่ยถอยปีนี้รู้ไหมถ้าจะเป็นสิ่งนั้นอยากบอกคุณเองตั้งเลยไม่ได้นะทั้งเกณฑ์สรุปนี่มากี่ที่เลยแน่พอเดินมาแล้วก็เทียมกูมาเป็นผู้อะไรเกณฑ์ให้ดิ ไอ้เลยดสุป่าวอ่ะได้กอกเลยอ่ะ ให้อาตะกี้เลยรับดิมันดูเห็นดูดินี่ เห็นจังได้เห็นแต่แกยามเห็นจังดูหนอคุยป่าว ถ้าบอกจะโตยังไงตัวลบจะพังยังไงแต่ก็อาเศร้าเนี่ยการจะบอกก็จะชาดีถ้าบอกเนี่ยนะ government ถ้าบอกสุนัขแต่ว่า private กิจถ้าบอกก็ตาม ให้ก็ ข้างเดียวข้างเดียวอย่างว่างกันหมดเลยมาชิงอ่างจิ เฮ้ยมาพ่อว่าให้แกไอ้นั่นน่ะอะไรสักมาทำได้ไปชาหนุ่มชายยามให้สินะยามซิกซิกสินะก็ต้องไปโก้อันนี้มันต้องไปชามันกันไปยามมันได้ดีกว่ามั้ง แต่ว่าไม่สนุกภาษาอังกฤษปีไปหาบอกกับปีคู่ เฮ้ยมาทำสิยามพัดระบันนี่อามาเที่ยงมันก็นั่งชัดพวกไปยามมันได้ดีก โอ้ย ว่า ป่าวง่ายมาสั่นนะที่นี่ใครโดย ใครก็ต้องไปว่าลีบบ้าน เฮ้ยเนี่ยให้กินนั่นแต่เป็นสินดักชากันนู้ไม่ใช่กับสินดักสินะไปยามมันได้ดีกว่ามั้ง ใครก็ต้องว่าลีไปลีบบ้านนั่งบัว เฮ้ยเนี่ยเฮ้ยมีกันยังไงสิการนั่นกันนู้มีก็ขนาดสินะไปตัวกันนู้กว่า ไอ้เนี่ยป่ามารู้ไอ้ว่าสิช่วยให้ดีบ้านมารู้แล้วมั้ง ไอ้มุกกะดีมารู้เฮ้ยฮัลโหลมันน่าไปมายุ่งมาสิเศร้าสองนั่นเนี่ยเขาได้ให้มาสิมานั่งต่อไปอ่ะดินั่งที่ปอกก็จะนี่ปาดข้างหลังก็จะนี่ก็ต้อง แต่ว่านั่งบัวไอ้เนี่ยป่าไม่ปักบัวหังสิจะมาทางอะไรตัว ไอ้มุกกะดีไอ้เนี่ยสิเท่าแล้วก็นั่งพอให้เราไปตรงนี้ให้เราเนี่ย ป้ากูงอนนุชิบ้าก็ให้ยังอิมพาลเลยประมาณนั้นเนี่ยอิมพาลกีมามิดปัญหาเยชินบีอาทิตย์พิเศษที่ได้เชฟพิชินตัวเนี่ยมิกี้ยังการันซาลูนูใครกูมาดูเฮกตอร์มาบ้าอีป้าหัดป้าปูแต่นะไอ้กูไอ้บ้า เฮ้ยเนี่ยชาหน้าให้มาดูมาที่กอล์ฟเมนนะเฮ้ยอ่างสิหน้าให้จู่ๆนั่งกอล์ฟไป ว่าเนี่ยนะ ไอ้ยาละบรา ไอ้กูเซ็งอ่ะป่าวไอ้ชักลามันนั่นตลอดเลยป่าวจะเอาตัวถุงบิวหรอ nga si di pa si hanga nanda sa patawa ng sire sa to nang sa kwak kong goro hey iba na lapu iro masase na lapu ay na suwere ka mo 하이행 뿌다고 보세요 매암 놓으시는 거 와리 빠본도 동미로 빼도록 ป้าอายุนักทงอะไรอายุรู้สึกยังไง sana mo 동기게 하려 되고 지라 이거 봐봐니 군남마다 누가 라푸이로 내가 먹자고 야로 구도이다 โอ้ไอ้คุณน่ะมาหลังบ้าแล้วพูดรู้มันตัวอีกประเทศดูสักอย่างนะบ้าตาเลยนะมาดูดักข้างที่บัวไอ้ซับทงเลย 잘라 에이 까리로 해 하이 하이 나리도 카라 한 대는 타오고 군남 내꼭 카라 모두 왜 그냥 안 해봐 이 바보 진짜 슬고 짝퉁 하이 에이 누시들어 ingongong나 동전이 새 에이 디마기 ingongong 누시들어 마네 이몽은 시가 오빠 벨리비시 마나들이 이몽은 시 못된 거 아무리 거나 레기나 에이 라오 에이 나기 보고로 보세 있는 거 이거 lohe moro pusang kita moro pusano sak sedika umurong no selega sak sabo ole laga sabo di buka sawat pada lohe sak kendagi thong butan na numini ni humni gi punna thong selega kai sabo da ba sase lohe ba sim isa numini ni to idina mayum ta panin go to na tai kan thogre to 아들은 손도 피부 수보 싹부 통보 꼰비 통보 아이 시부 따위 아 거기 깨루니 까기 하려면 칭시오 이네 인데 주야 파면 돼요 그렇지 아
ไอ้เจ้าสินุปีตีขังเด็กขังเดียก็ได้แต่นุปีมันนับโจบินี่ขังเดียมันพาร์ไงวันพิเศษไปยังยังตามมันเด็ดนุปีมันก็ตระตระมาข้าเลยใครดีกี่อีเบี้ยสาวบินยังก็ไปเจออาจุจุหันตั้งหุยจีบสีกันเลยหันตั้งกินไรน่าจะได้เฮกยาวคิดอ่ะมีนะให้เลือกได้มังวันจะสิบหุยดูไอ้วันจะสมุกสิบกันนี่นะไอ้บุกุยที่ทีนี่นะป้าอมตาเลยนะไอ้บัวว่าอยู่หุยเนี่ยกับเลยบักกันเนี่ยอินทีเรบิสเปซินเนี่ยเป็นไงเนาะมาดูหุยเนี่ยกับเลยนะไอ้วันจะหันกับพ่อวันพอดูดิจ้าขังเดี๋ยวจะปุ่นซีเซ่พี่มันก็คุยเชื่อมาสุดก็ได้ดิหุยกินไรน่ามาพักกันหลังสักวันนะก็ขนาดนั้นไม่ไหลใช่ไหมไอ้ช่างมันเนี่ยพี่นี่ไอ้ช่างมันเนี่ยพี่อ่ะรอสังกัดน่าเตยเลยรอสังกัดรอพอได้การนั่งน่าเตยเลยไงล่ะ 하이데. 야래. 하이마. 이때 페더러기 까불어 봐. 남미네 나강학 상황이도 봐. Ai sih, mau usaha tu pitar ini. Aku nunggu, sumber pernah nama dia orang tu bro. 이나마 디어러디. Kayak tu pula aku sumber bro. 아코이 말라이 기다 바기. 사이기 부모님 인바이테이션 비발라거니. Kali, hai, semua tu pada di invitation hai ni. Siapa awak ni siapa? Party tu pada hari ni. Kayak ini saya pau bu. Siapa awak pada invitation bar pun saya. Macam aku ni luar siapa awak ni kang ni kau siapa awak. saya pau lu pau berkangsa deh deh. Aku nunggu, aku siapa kayak tu mai tua pada ayah kata lah kata ini kayak tu mai tua. Coming 15 Pride ni minta dari deh. Oh, ini ayah mesti dah. Ayah kata lah kan ni. Kenapa? Nang lang ini ibu sering sayang tu dia. Kenapa mati? 이때 아이기 까이노네. Kaino ni. Ibu siapa nang kayak nu ni? Ibu kayak nu. Nang kita namim kari kau ya, kari nam tadi nu. Ibu kayak nu sih kayak kenapa masalah? Kaino ni. Ai ming si kai pha. Ai kaino de hong ka sarap ni. Hojina kai sampat kai sam le kai de le ba. Ai ba gi ming na kai sam kai rian dau. Ima gi ming na kai sam ong bi kai nan ni. Kayak ibu ni ni. 이때 마차양 바이비 뭉기 마사네. 델리데 담마니 데토이디다 무상 기도이네. Kayak ayah nak nawat hang jual terang nak kum tu kum itu dah. 하이마 항 기도 하이제. 아이디 따이나 항이 보닝데나 다이데 복컴도 구매도 그 따이는데 항암 줘봐. 이까이 바나 시리. Nang bu ikai berada. 이까이. Ikai betul mesti pupuk ni ya le. Ngai kau dia mesti mana dia. Ayah nak nawat wang dah ni. 까리 와노 이때 뭐 거기 뭉기 말함 더버디네. 아이디 시나나 러이 강자니. 아두가네 이때 마마두나 폴리스 키체니 알렉자르니. 아두가네 이때 마파두나 이스키티 인지나. 아두가네 이때 뭐 거기 юм도 마톤 플로르 양왕자니. 아두가네 이때 뭐 거기 소망도 까리 까랑하다. I20 볼레로 아스칼 마칼로이 수자니 강가. Ngaran tu ni Lamborghini im tak jela itu. Hoi, aduh ite, kau di barum dah. Kupada mah, tas kena pada na showring, teacher, pada, order, partisan. Nasari ke barum ni ite. Mayam doi chang mune. Aduh kan ite, nak kau gium sidi, orang kunu makon. Suman mana ite, suman mana deh. Dia macam mana dia? Moi kita harus mereka lagi kumut tu. Aduh kata ayah waktu dah lagi berboran apa sih? Asyik anis ada kata buat dia macam ni ko. Oh, tu di mana mana? Manam nasaki, yongsak pandai kami yongsak pandai. Aduh ite, aina kara kangda wani kaya dorage. Makoi gimungi maram dadi, aidi si nana kangda ni kangami ite. Moi kang rabai mong ni na. Kangi ite. Ay ko dia macam mana dia? Moi mabudo tu kari ni minta boy. Ha, moi mabudong. Khoi dong tu. Ngay dong dong kayo namita po ke. Khoi dong tu. Khoi dong nu pok bu du. Kalian gi. Khoi dong nu pok bu du khoi bong nu pok pok di mana moi. Adoi khang di. Ha, kang di ya. Adom di khang di. Adu di ite, ay su kang de, ma su kang de. Cái này đi khang cái kìa. Ha, cái đó không xài nữa. Không xài nữa. Hey, nói thiệt không muốn này cô. Lúc bao giờ mà đang thiệt rồi. Aduh di nak terkena, ni bathroom latrine saat kumut tidak lere, tidak lere, mama tidak lere. Noi ni lejul jo, bathroom dah, mama pada, yum macam macam ni ko. Noi ni lejul jo lupa tu kari thebuk tahui, lain suai bra, macam sikit hatta bercinjak cabra, lupa tu kan tahui, hanya tidak lo. Aduh di nak terkena, orang tu nak, noi hari manja ni ko.
이때 미 말하면 뭐 그러자니 니 사가 사비면 미나디 뭐니 사부사부터 사다디 삼나 하려보다 뭐이게 굴리 농리 나물 후악다 사디 삼나 하려보다 뭐이게 굴리 ESP 가이바 스파스 모 프록시본 아데기 엔데 나이트로젠 같은 기엔 가이도 아데기 힙노린 투이디 가이 굴리 엄다 사디 자르미는 강 라이는 야를 머럭머럭 위스키 브란디 디가 걸바 아데 빠이게 빠이브디 마나징 소아사나 나탈라거든 이때 hꯧꯖꯤꯛꯀꯤ ꯃꯇꯝꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄꯕꯨ ꯉꯥꯎꯁꯟꯅꯕ ꯀꯧꯕ꯭ꯔꯥ ꯅꯨꯄꯤ ꯐꯥꯎꯕ ꯗꯃꯥ ꯑꯃ ꯊꯛꯅꯔ ꯃꯇꯝꯁꯤꯗ 호박이 юм도 탑미두디 ꯑꯗꯣ 이때 아이씨네 ꯅꯣꯡꯃꯒꯤ ꯇꯦꯁ ꯇꯧꯗꯗꯤ ꯂꯩꯕ ꯉꯝꯗꯦꯕ 맞아 좀 아니 이 가라 이거 텐데는 뿔려 야는 가지도 마이크 이대로 잠깐은 아이 놈도 와한다 마이크 노인이나 시야짜리시고 까리름도 방법찾게 해노 지키는 거야 한다 이때 ꯑꯩꯈꯣꯏ ꯁꯦꯠꯂꯤꯁꯤꯕꯨ ꯐꯖꯗ꯭ꯔꯣ ꯌꯣꯖꯥꯗ꯭ꯔꯣ ꯌꯣꯖꯥꯗ꯭ꯔꯣ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯅꯦ 브랜드ꯅꯦ 브랜드ꯐꯖꯗ꯭ꯔꯣ 들어ꯐꯖꯗ꯭ꯔꯣ ꯌꯣꯖꯥꯗ꯭ꯔꯣ 하자래 마이때 누피 누파데 아무것도 말래 도련이 미 아까 말래 사무들 마반에 힙힙대 이때 hꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯑꯁꯨꯝꯅ ꯁꯦꯠ ꯆꯥꯗ꯭ꯔꯕꯗꯤ ꯈꯨꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯈꯟꯅꯔꯦ 이때ꯁꯨ ꯄꯥꯈꯪꯅꯤ ꯈꯔ ꯇꯝꯁꯤꯜꯂꯨꯗꯅ ꯅꯠꯇ꯭ꯔꯗꯤ 이때 ꯄꯥꯈꯪ ꯑꯣꯏꯗꯅ ꯁꯨꯝ ꯂꯩꯅꯤꯀꯣ 거기 막한 거이더라 좀 렌즈라게 노이금 봐 나sam내나 주장 마삼 만비 레이농나 꾸이는 품절해가 럭토록바 과기 막국 만비 나마이나 인젝션비 고래 라이르비 만비 롱디 서롱내고 이따 이 뿌치 죽거나 뿌치 뒤드네 아이가 좀 강제하게 있고 ꯂꯩꯅꯤ 이때디네 ꯄꯥꯈꯪ ꯑꯣꯏꯗꯅ ꯁꯨꯝ ꯂꯩ니 레이저라게 아이디 막한 거이는 ꯍꯌꯦꯡꯋꯥꯏ 이때 시ꯔꯀꯥꯟꯗ 쭉 사비기 사롱 수건 잡이지 야로 이제 에이 나는 무시되게 들어온 거야 ꯄꯥꯕꯨꯡꯅ 인바이테이션 ꯄꯤꯎꯁꯨꯅ ꯂꯥꯛꯏꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ 인바이테이션 ꯄꯤꯔꯝꯃꯒꯦ ꯍꯥꯏꯔꯝꯕꯗꯨꯗ ꯅꯪꯅ ꯁꯤꯗ 인바이테이션 ꯄꯤꯕ ꯑꯃꯨꯛ ꯂꯥꯛꯏꯕꯅꯤꯅꯦ 미야 온라인에 나쁘니다 브라킹 안 되네 ꯅꯪꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯅꯅꯕ ꯄꯥꯕꯨꯡꯗ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤꯕꯅꯦ ꯍꯥꯏꯕ 미 ꯄꯥꯕꯨꯡꯅ ꯆꯠꯂꯨꯁꯨꯅ ꯂꯥꯛꯏꯅꯤ 에이. ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯀꯥꯏꯅ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ 인바이테이션 우리는 하이도 너무나 너더라. 심으시 여름에 마주 온라인에 아마 신나는 나타나 잡방 감다더나 아우리고 이런 거니네. 그냥 상관없이나 뭐 탄착 누가 있대네 이때 이봐이 그래 이봐. 그나기 이봐. 가동네 이봐. 빠! 상관없이나 꼭 ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯀꯣ 아이들이 ꯑꯗꯨꯗ ꯑꯃꯨꯛ ꯀꯧꯐꯝꯗꯤ ꯊꯣꯛꯇ꯭ꯔꯅꯦ 에이, 나가 이 살라. 하, 낭사 이 말어. 그노네 오직간 굴리샤 말없이 못한 타도 누가 내가 어디가 끼모 자 그러자. 잘로. 상관없이 하나 먹게 이때 이봐이 무슨 ง่ายกว่า까미나세 가리기는 낭나 농안 버디기 놈이다 파우글리 데망은 빠스가 좀 쩌는 잡네세. 아, 가리기는 낭나 하이버 시간이 있어. 까나나 굴리자 하이노 미 깔라뜨는 방 하자 하자 이런 거니 에이, 가고.ง่ายกว่า 나가 딸리겠어. 이거 정말에. 에이, 나 우리 님들 레이들레가 뭐 나 구라이도 또 가야지. 마미시 우이 굴리샤 말에 가니 이바이 씨, 마랑마랑 동기데 이바이도 그런 거 가로 이바이. 야래 호렌 나용 여러 간 인생 아간 거르면 수야이다 아, 에노 이바이. 나 세나 락셔리 비씨. 이마기 세히기 구몬기 인바이테이션 비 락셔리. 나선 들으면 아이 세바 원이 방에나 자루 아니 사하가 뭔데다 이바이 씨. 아이고 놈 봐. 아이 왕창이네 낭시한테 티가 하겠다 뭐 샤가지 양 빨리면 바온다 좀 그래 이바이 거리 하게도 보노. 나 센기 뻔눈을 내면 티가기 빙싱시. 만남 펑질렀잖아. 나 세지. 그 파이리 안 좋다 이바이. 그 공근다는 이바이. 거리에 녹음 러우르시라는 깔큰 게 있네. 이거 놈 봐. 난 가리 로그 라이리 해. 난 공부를 온땅 하나 또 놓고 또. 이는 이바이. 나 생기 강물 얌 레게노. 용도 부고 쌈나 먹힐래. 우부 전당을 내. 누빠는 누비만 밤도 낙보다 하빈 세가 낙보자. 아이 니만 막 니까이 해는 거. 이바이. 나 세나 세리비시 마탐 시키잖아 비니네. 이바이. 나 세나 락셔리 비시. 가드 락셔리니네. 가를 나디에 미 우드레스니네. 아주 세트네 나오게 너. 아이라 이바이 씨. 하 고다이 세네 나야죠. 사수한테 세네 나오네 데. 난 그래도 왜 가를 꿈들이야. 난 싹한복 교제를 오네 그디야. 이바이 씨 먹고 방금 짭백만 해. 난 파문도 꿈들어 오고.
ꯍꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯅꯨ ꯆꯠꯂꯣ ꯑꯩꯒꯤ ꯐꯤꯌꯥꯡ ꯀꯣꯛꯇꯅꯦ ꯈꯣꯡꯒꯥꯎ ꯌꯥꯟꯕꯅꯤ ꯑꯃ ꯁꯦꯠꯇꯣ ꯅꯪꯒꯤ ꯃꯀꯛꯇꯨ ꯊꯅꯝꯃꯣ ꯑꯩꯒꯤ ꯍꯥꯞꯄꯦꯟꯁꯤ 이바이 식비게 하리브로. 셋째, 땡기 막갑도 이바이 만웅 장부터 세나게. 아이나 칼로브가 아이디 CM을 내드나 이 CU 나버 쳤다 set게 하리고 이거. 아이 가지고 가는 거 무슨 막갑도. 아씨. 드라이버. 시디 나 신이 라이센스. 드라이버. 아이기 민다 레이로 바이기 라이센스. 너 영식강이 디가다르기 디가다르 너 거기 누강 닭선 자체가 깜속 사는 봐. 이거 하신 건 너도 시디 샷십 디기 바이브네 원이 봐. 나 이거 먹던 거. 남기 놈이 니 먹던 와이비야. 이거 우리 봐. 아이 이제 위임다 깝대야. 드라이버. 나 그냥 먹던 와이비야. 이봐 인간들 대한 한대 비도 떨어졌네. 어디 봐. 세냐 오게. 바봉나 Sotolak tu bayar dengan hari pun. Aisyah. Aduh ibai. Abin si dinong kiri. Iska yang mesti deh. Kamai tahu ni kau deh. Ayi ni mari mata dia orang minta utap utap sih. Mana hal yang boleh sekali dino. Nong mesti kau lebak sih. Kau itu mang. Lebak masasa. Lo yang lo thon bohong nanti dah. Ayi kau pian nanti hari lo kau kecik. 오피스에 내리고 이 사람들이 너무 올라마. 마땅 짠한다고 해라. 그것도 그렇지. 뭐 시디 와루가 되나 아무서 기당 하나 라켓도 비슷한 거 그걸. 농 가도 되게 주가야 돼 달래봐. 공지 태양도 그다이 농 해봐. 시모 오피스 농 땅은 라켓도 비슷. 이판 농이 가리 구신 되고 백크럽에 이판 시디 뭐 딜리 봄바이데 그래 헬리 신부디. 마시 가면 나 그래 연기를 받던. 행득이 되네 아무 만나 라나 보나 저게 와루 비야 되고 시디. 아도 달래봐. 달래 모이나 마팜지다 하나 내리는 거 보니나 나오기 소이부 부리마 달래 모이나 하비가 나보니까. 이붕어 허이도 보이나 까리부 딱동 노다이 뭐. 아도 이붕어를 내리바 용기 용부도 로이나바 감독에 농아이 브로. 아동 농아이 할따에 달래봐. 이거 나나 농아이. 아이나 과이게 해는 농아이 뜻이. 비스다 로로 미싱. 빠이샤 빠이 해도 떠오리 브라 강나서나 뭐 또는 와 그래 하니까. 달래 뭐 답이리 브로. 아 따이. 가리노 이거 달래 뭐가 사이디 이리고. ngarang ibu na pinakwa bildo kari asumaran jauh lagi na su yang itu tadi 예. 달래 뭐 이디 거니. 아이 또뭐다 로니 폼도 로이 도키부터 옆던 남모나 하이기네. 암따 하이베다 항비로네. kau ini na tu mending ngarang nammani na hai tadi 아도 록지 목 틸럭들이시니네. 어가 하. si mo tu masih kan ngang dia roiko masih thaba masih na hobe ka orang masih lagi thok tu leko 호이 아이 쇼이드나 하이게. 아도 달래면 암따 살라가 암따 하는데. hoi hoi ngasi mak lo itu biar dia na 아도 그네 달래봐. 아이기 나좀 던져 랍요. hoi bau tu haram ka sat na yamala Excuse me. Kay gumutang dagi. Excuse me. Kay gumutang dagi. Kay gumutang dagi. Hamsigi direktang to na dagi. Hamsigi direktang to na dagi. 야네도 렉션 미로. 아이 샤먹네. 렉션 미로 온다. Thank you. Sir, 까리 마땅. aina lagtarisi. Ay sandak siya na. So mati ko ba problem mo kanay ba? 아이는 뭐 이따라가디. I'll try my best. 아이 양는 뭐 마팅을 방적에 송비야 빠빠도 좀 하이비요. Sir, aina lagtarisi. 4-wheeler mata. Doon na PBU haydan lagjaban. 부어를 내려면 놓는다. Ato sir, 아두기도 먹다디. 아이 야나면 진작에. 아이 거기는 뭐 펌치를 레이저리쇼. 미야미 제바도 하나 보기 때문에 레이저리니. 하이비요. ato doon sila ba kari-kari di dyan bagi amok tahabiyo. 아이 거기 오피스라디.
ꯑꯍꯥꯟꯕꯗ ꯑꯗꯣꯝꯒꯤ ꯁꯛꯇꯥꯛꯁꯤ ꯑꯃ ꯑꯗꯨꯒ ꯒꯥꯔꯦꯟꯇꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯃꯒ ꯑꯗꯨ ꯑꯗꯣꯝꯅ 4 ꯋꯤꯂꯔ ꯂꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯣꯖꯤꯠ ꯈꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯤꯅꯤꯃꯝ ꯑꯣꯏꯕ ꯑꯦꯃꯥꯎꯟꯗ ꯊꯝꯕꯤꯒꯗꯕ Sir, saktak si Harshibu. Any document amana yani bibiyabra. I card oiro adongi identity card aduga voter ID oiro aduga driving license oiro adu Aadhaar card oiro any amane ite yani na Sir, adidi two-wheeler ki driving license yauzare do sine yada jamde yune. Sir, mane agi minni. yan sila do yan Thank you. Ano sir, biyaragadi thong amata bibiyo. sorry loan ni form loi thokidana ai namona haijakibane hayeng lowi ba yaragadi Honey, adidi ay hayang na lagjarge. Thank you sir. hayeng oina la Simang loy de ya dia na ai to ma yam kan haram ni ai no fumi le mo ni khore ba mo ai ngasi mang loy de ya dia na to ma kan haram ni ngasi lo so ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯛꯇꯨꯅ ꯂꯣꯏꯅꯅ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯩꯗꯧꯕ ꯌꯩꯔꯣꯏꯗꯒꯦꯅꯦ ꯏꯕꯨꯡ ꯑꯁꯨꯛ ꯆꯪꯐꯣꯟꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯝꯅ ꯅꯃꯥꯡꯗ ꯂꯦꯞꯄꯗꯨꯕꯨ ꯀꯩꯗꯧꯕꯩ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯌꯩꯔꯣꯏꯗꯒꯦꯅꯦ ꯃꯁꯤꯕꯨ ꯃꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯃꯤꯅꯤꯗ ꯏꯕꯨꯡ ꯃꯤꯅꯤꯗ ꯂꯩꯔꯤꯕꯥꯛꯇꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯨꯝꯊꯔꯛꯂꯒ ꯑꯩꯉꯣꯟꯗ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯗꯨꯗ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯨꯅꯨꯗ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕ ꯑꯃꯅ ꯍꯥꯏꯔꯗꯨꯕꯨ ꯀꯩꯗꯧꯕꯩ ꯃꯥꯒꯨꯝꯕꯅ ꯌꯥꯔꯣꯏꯗꯒꯦꯅꯦ ꯑꯗꯣ ꯁꯥꯔ ꯃꯪꯂꯦꯝꯒꯤ ꯐꯤꯌꯥꯔꯣꯏ ꯄꯤꯕꯒꯤ ꯆꯥ ꯑꯃꯇꯪ ꯊꯛꯁꯦꯅ ꯁꯣꯝꯗ ꯉꯥꯏꯅꯍꯧꯔꯤ ꯑꯃꯨꯛ ꯍꯨꯝꯗꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯁꯤ ꯏꯎꯪ ꯎꯪꯉꯤꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯂꯦꯝꯕ ꯀꯔꯤ ꯍꯥꯏꯕ ꯑꯁꯣꯝꯗ ꯁꯥꯔ ꯃꯪꯂꯦꯝꯒꯤ ꯐꯤꯌꯥꯔꯣꯏ ꯄꯤꯕꯒꯤ ꯆꯥ ꯑꯃꯇꯪ ꯊꯛꯁꯦꯅ ꯉꯥꯏꯅꯍꯧꯔꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯇꯥꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯌꯥꯝꯕ ꯍꯜꯂꯝꯃꯒꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯊꯥꯗꯣꯏ ताइबंग पुंसीबु नौ उनबिरिबा मालेम लेकोई पुंगी सक्तम लोइबस मियोइबना खुंदा लेतारकपगी होरखम सुओइबस निवरि चिकिरादि मियोइबना सफु नंग तबु सकुन मसिदी सफु नंगु कनाना सुथु सफु मोता मखल मखल यि महु छिनबा याबा पोलम सिंग पुथोगदा सफुबु थोइद्रिबा सफुबु तुंगोइनेरिबा मियोइसिंग अदुदि मसा मसागी होरकपम मनाट इज्जत खंगदबनि मनाट इज्जत खंगदबनि ए हलक्त्रिने निमित तागदो सिफावबा हौजिक फावबा युमस कनाम हलक्त्रिने आइना फेस्टिवल मफमदे खरब वाखंदु युमसा तुम तौरमे बसे चपा तौरमे बसे आई जाई मुसी सिदी आई कमाई लोने तो लुरे सायो चचाय तो का थोकी बदगी हौजिक यासंग मुजान जेलेबिसिना कलाई चलुरिबा थबंग मतंग मतंग खरस चलुबदगी ꯃꯕꯨꯡꯅ ꯁꯐꯨ ꯑꯃꯒ ꯄꯥꯏꯗꯅ ꯂꯩꯕꯤꯔꯝꯃꯤꯁꯨ ꯃꯕꯨꯡꯁꯤꯃ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗꯕ ꯄꯣꯠ ꯆꯩ ꯉꯥꯛꯇ ꯂꯨꯅ ꯈꯟꯕꯣꯏ ꯇꯧꯔꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯍꯩꯅꯈꯤꯗ꯭ꯔꯦ
너무 그리 경기 아 자푸시 핵 우르고 미국다 아이기 뿡도 파워파 이훈 남나 아이니 얌나 밤잖아 얌 농시나 상하이 피스빌리네 자푸시는 막 뽑가이들 내리면 가이 나이봉 미유이고 쇼든 거이 자이엔 자푸 타반동이 자푸 뽑가이는 비에브로 에이 나코이 당강 이버 사이리 군을 먹사이 나코이 부망 따나 부진나 띠에코 자타비 야다바 타복 잡다고 좀 땀짱 좀 단지라거든 아이고 우디 농다오람기 라이팅이 타복도 오도 못함시다 마나 그라이 동네 오라봐 마디 마봉도 상관데 그다 나시 행심은 밤들 엑셀스만 거리 예보시기도 뭐 이바이도 못 상관데 너희들 시카이노 아 너희들 시카이노 윰시다 할라 이미 샤오샤오 내리 하비시 나 거기 가오리나더라 밤다 힘내고 따라봤쇼 윰시기 할로리 바잉온다 하나 하이부지 야다브라 하이부니 마부디 깨서 더니 아이니 이바이기 미롤게 레이터부터 남남 탐미라 아바이 너부 하라오 마부 밤다 힘이 와이브라네 이바이는 부디 일렉트로부스 아니 사이 신통도 마도 보나게나 해요 아두다 이니 이바이기 와부디 모아이트르나 바자우도 마유모케이 반자들어봤쇼 하우는 로잣 강바 마담시 이랑 야우다바 이점점 먹니 마나 마선부 마밤다 힘게 박게좀 무시하는 거 우리엔다 나는 산에 이우네비 아나바 모두 마밤아 타이고 이니냐 됐어 마봉 집어 심고 와네 농도 어이 나 그냥 저리 사절이 짝 비제 짝짝 아이 야는 게네 비제 짝짝이 마당리 토인 행심들 마봉 코이 마당기 잡고디 신탕링에 나 라우링에 tumba나 구담 빨링에 내거 레이라이드 레는게 구데이 공다이도 셰도는 좀 레이 와이로 마봉 우스긴 마당 참 짜오칼람네 포스트모더니즘 월 포스트모더니즘기 한톡도디 능 강으라 아이고 낭이 나신데 빨리 봐 포스트모더니즘 하이부 한 와이드기 한톡도고 낭나 사고 강제라고 자 빨리 박싱 포스트모더니즘기 한톡 너무 따는 강나봐 이월득 이라기 자 부대 신평이 뭐담기 허럽함 마무따는 나이나라봐 마무따는 강나봐 농수블레 박싱이 뭐도도 나 코에 담보대기 사실 이름 담직거리 뭐야 그리 샤라 삐크봐 마이테이 하이버 푸릅시기 나빠 나 부기 허럽함 뭐 강나봐 강나부지 허라다 보내 거이나 포스트모더니즘 가이 에이 아니 나 거기 부시 부대 신타고 그들 공다 제대로 이거 하이브로 군아에 먹이 샤네비 푸릅아 먹이 샤넬론 비잡도시 나도 탐시 아이브니 뭐는 샤비 비존 쳇바 내 샤비나 이행구 농아이다바 피지에 피카이 셰프 신나티 배동시 아파보려고 마봉 씨가 앙앙싱나 들어 세세 잡고 돈을 가는 거 근데 야브로 둥도 이렇게다봐 둥도 나게다 퍼드버 싱가도 아주 저기 마사부 마수 웅아 고보 셰루 바이바시 마마마 보고 거기 통이 아이고 이통 10월에 지도가 무사와함 당시 무사 동그라디 구미 레이저다 넘디 구비들 그거 올려 봐 구미드 콜라 타버기 감콘 타벅시 아투부다 오늘 루신데야 숨내 토부디 하고 났다버린다 수보다 번호보다 오직디 아이주 타복되기 보타라 버리나 융시들 나가다 봐 시엔동디 꼬롱부디 막 나기는 다 너는 달로고 시엔방 부디 막 가슈리 따고 마담 시기 이랑다 럭셔리다 망다 한 거도 빡빡 아예 두고네 너는 마펌들 내려가 거기 가나수 우로 강으로 해야 되나 자신 다치는 없인 비즈는 비하로 있고 아예 고 자이 농행 아무거 토끼보다기 오지 놈이 따라 한절에 신나는 가이저로리 봐 아 사이네는 바쁜다 이만하비 매아마 싹사나 범래 하람이도디 싹사나 보면 사이다 혹시 먹잖아 버려 아이육다이는 놈이 따 먹잖아 뭐 싹시부 까르면 먹히니 잖아 아 바붕 이만하비 매암네 싹사나 벌로에라가 나하고리 왔다 사나오래 아두다 행동크네 에이 낭나 농안 무디기 놈이따 보고 굴리든 먹는 거 아무가 넘쳤민을 도 이칸 wen 아이 칸 wen 칸 브라 아이나 가이산미네 봐 어이 여봉 신들 공부노 바붕 마나 빠하이다 하이절레 핵대 야브라 그리 아이는 사직 보니까 나이 때문에 샤트리에만 나이 반을 떠봐 마키 시에만 살아가고 가리에 퍼버거든 아 가리노 어렵게도 왜 퍼버 씹어 뭐하나 kumkoba nang kayam haradana musim babung akoy ta mo the ngahan babung tung khakanda yu tap ta na ngaw na galak ni adu da chinate ina malai na naina atop na bisang koy bani
ฮะไอ้กระไรนุ่มปีกวยแก กล้วยจุดเดียนั่งน่ะสิไม่ลงกันเลยบ้าลูกค้าบีมากล้วยจุดเดีย ไอ้นั่นนังว่างั่งนี่ลูกสาวฉันนั่งน่ะสิงยังกันเลยนะไอ้นี่กันไหนกันดีเลยฮะไอ้นี่กันไหนกันดีเลย ได้จุดเดียสิไม่ลงกันเลยบีมาน่ะบีน่ะให้กันนะไอ้เลยขังใจนี่จะหันแค่ไอ้น่ะป่าบุงดาให้เลยนะให้ตัวปีเดบันนี่ 시퍼봉이 먹는 것만 하면 심사는 그냥 거야 말이네. 에이, 너는 신도 두고 해봐. 하, 너는 신도 두고 해봐. 마사나 셔트바 리셔 찾아보 마파이네 거리 खमोइदरिनो नखोइने चटप लिशा 찾아보 आइने करी खमोइदरिनो करिगिनो नखोइना आइने ngangoda आइने हाइबदा असिम तानिंदिबा सब लौनिंदिबा फतबो लमीदा खोम थांगिबा असियाना पामिसिबा करिगिनो हाइबने 빠봉 시망앙신 망아이 하려 타접이래. करि 우리야 박식도 뭐. 나마레티 하이드게 아와보 칸는다다 아이네 नखोइबुना हिने सिंग तमन्दुना अफो पप्ता का पीकना मतिक साबा मी मोइना बाइर होनर खिबुना मसी फाबुना कोइना आई अपाम तुमना कोइ कोइ आइने हाइबदा नखोइ करि नखोइ हाइबा गमरा नखोइ हाइबा गमरा खुदाइ 아무것도 안 해, 이 싫지나 나 거기는 좀 더덕이라는 호르지 그래 이거 그래 빠봉 나 싸나 있어도 자! Ay, kanapti watan di ayos. Takal to na! 빨리. 자, 아이씨부 마빠모비도 못해 짜도 미션 뭐라. 우야 이런 봐. 마빠모 사마 신문하고 사과이나 때 무슨 큰일 왜 하는 것도 어떤 일이 없는 거야. 아이 마빠모 마탐 시기 센터 그리바 파트로 시엔 시대게 아이 샤 신시고 나한테 힘을 얻어야 돼. Masaydo kaya dulay dala ini ba? May parese. Ado ay nayala ba tumang narigi? Ado may ko. Tabag tubog yan mo siya lagi. Kari. Luy dure ba? Ado. Tabang pam na niya. Among tasay susin na niya. Maksyon pa siya na diyaron. Ado na taro ba din niya ay din niya. Pagod daloy taktugan niya ay sini. Asin ba kira? Really? Hoy ba? Love you. Okay? 살 lang man dapat ida. Sar kasi na kachangaga. Ngay sarap na balik. 야 이게 좀 그게 좀 짧네 이제 학생 가이나네 뭐로 비야 되고 아이씨 이만한 뭐 오늘 내가 야도 뭐 오늘 봐 그래서 오피스 가라 바깥에 거
anyway ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕ ꯐꯣꯝꯗꯣ ꯐꯤꯜ ꯑꯞ ꯇꯧꯕꯤꯔꯣ ꯁꯥꯔ ꯐꯣꯟꯁꯤ ꯁꯤꯗ ꯂꯩꯖꯔꯤ ꯁꯥꯔ ꯈꯣꯏꯅ ꯄꯥꯝꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯦꯟꯁꯤꯟꯖꯔꯕꯅꯤ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯁꯥꯔ ꯒ꯭ꯔꯦꯟꯗꯔ ꯑꯣꯏꯒꯗꯕꯗꯣ ꯌꯨꯝꯅꯥꯛ ꯃꯥꯟꯅꯗꯕ ꯑꯃꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯌꯨꯝꯅꯥꯛ ꯃꯥꯟꯅꯗꯕꯗꯣ ꯊꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯃꯤꯅ ꯑꯣꯏꯕ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯔꯨꯜꯗꯗꯤ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕꯅ ꯒ꯭ꯔꯦꯟꯗꯔ ꯑꯣꯏꯕꯁꯤ ꯌꯥꯗꯕ ꯁꯣꯝꯒꯤꯗꯃꯛꯇ ꯑꯣꯏꯇꯥꯔꯗꯤ ꯌꯥꯕ ꯇꯥꯔꯦꯗꯅ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯗꯤ ꯁꯥꯔ ꯒꯥꯔꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯂꯧꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ 50,000ꯗꯣ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯏꯕꯣꯌꯥꯏꯃ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯦꯖꯦꯟꯁꯤꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯀꯥꯔꯗꯣ ꯊꯝꯕꯤꯕ ꯌꯥꯒꯅꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯍꯌꯦꯡꯃꯛ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯇꯧꯖꯒꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯁꯥꯔ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕꯗꯤ ꯅꯠꯆꯗ꯭ꯔꯦ ꯁꯤꯅ ꯄꯔꯁꯅꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯥꯔ ꯍꯦꯛꯇ ꯇꯥꯛꯄꯤꯌꯣ ꯑꯩ ꯑꯗꯨꯝ ꯇꯥꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯧꯉꯝꯕ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯕꯥꯔꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯅ ꯁꯨꯝ ꯈꯟꯖꯔꯤꯕ ꯁꯥꯔ ꯏꯁꯥꯒꯤꯔꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯀꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯣꯝꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯝꯕꯨ ꯅꯨꯡꯁꯤ ꯈꯨꯔꯝꯕ ꯃꯄꯥꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯉꯁꯥꯏꯗꯩ ꯏꯕꯨꯡꯉꯣꯅꯅꯦꯅ ꯉꯥꯏꯔꯤꯅꯦ ꯑꯣꯐꯤꯁꯀꯤ ꯑꯣꯏꯔꯒꯗꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯇꯥꯔꯦ ꯃꯥꯏꯁꯤ ꯑꯣꯐꯤꯁꯀꯤ ꯗꯤꯃꯥꯟꯗꯤ ꯏꯕꯨꯡꯉꯣ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯥꯜꯂꯤ ꯑꯣ ꯆꯪꯍꯜꯂꯣ ꯆꯪꯍꯜꯂꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯒꯗꯤ ꯑꯩꯅꯁꯨ ꯏꯀꯥꯏꯕ ꯑꯣꯏꯒꯅꯤ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯀꯥꯔꯗꯣ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯀꯣ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯕꯤꯒꯅꯣ ꯆꯒꯠ ꯂꯥꯏꯁꯤ ꯑꯃꯨꯛ ꯇꯧꯔꯤ ꯆꯒꯠ ꯂꯥꯏ ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯤꯁꯦ ꯍꯥ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯃꯤ ꯑꯣꯐꯤꯁꯀꯤ ꯂꯣꯟ ꯂꯧꯕ ꯂꯥꯛꯄ ꯃꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯀꯔꯤ ꯋꯥꯔꯤ야 ꯍꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯩ ꯁꯤꯗ ꯑꯣꯐꯤꯁꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯔꯤꯕ꯭ꯔꯣ ꯀꯩꯅꯣꯅꯦꯍꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯒ ꯃꯌꯥꯝꯒ ꯁꯥꯟꯅꯕ ꯋꯥꯔꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯗꯧ ꯇꯧꯋꯦ ꯏꯍꯦ ꯁꯤꯗ ꯆꯠꯈꯤꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯑꯁꯤꯕꯉꯣꯟꯗ ꯍꯪꯅꯤ ꯀꯥꯏꯅ ꯍꯪꯉꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯣ ꯅꯪꯒꯤꯁꯦ ꯐꯖꯩ ꯍꯥꯏꯔꯒꯅ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯊꯤ ꯍꯥꯏꯔꯒꯅ ꯁꯥꯎꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨꯅꯦ ꯏꯕꯨꯡꯉꯣ ꯃꯈꯣꯏꯗꯧꯅꯅꯦ ꯈꯪꯕ꯭ꯔꯥ ꯌꯦꯛꯁꯤꯟ ꯆꯥꯛꯁꯤꯟꯗꯅꯅꯦ ꯁꯨꯃꯥꯏꯅ ꯁꯦꯠꯄꯒ ꯗ꯭ꯔꯦꯁꯀꯁꯦ ꯑꯩꯁꯨ ꯂꯣꯏ ꯁꯦꯠꯄ ꯉꯝꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯣꯏꯗꯧꯅ ꯀꯦꯁꯟ ꯆꯥꯁꯤꯜꯂꯒ ꯅꯪꯗꯤ ꯀꯅꯥꯗ ꯑꯃꯨꯛ ꯎꯠꯂꯨꯗꯣꯏꯕ ꯂꯩ ꯃꯃꯤꯠꯇ ꯎꯅꯨ ꯇꯥꯡꯕ ꯃꯅꯥ ꯇꯥꯅ ꯇꯥꯅ ꯄꯪꯕ ꯄꯥꯈꯪ ꯌꯣꯡꯖꯥꯎ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ ꯎꯠꯀꯦ ꯇꯧꯕ ꯌꯣꯡꯗ ꯎꯠꯇꯣꯏ ꯇꯥꯔꯗꯤ ꯃꯍꯥꯕꯂꯤ ꯌꯣꯡꯗ ꯑꯣꯏꯅ ꯎꯠꯂꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯩ ꯉꯁꯤ ꯄꯣꯂꯥꯞ ꯂꯥꯛꯇ꯭ꯔꯦꯕ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯉꯁꯤꯀꯣ ꯅꯪꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩ ꯈꯣꯡꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯀꯞꯊꯣꯛꯇꯕꯁꯤꯅꯦ ꯍꯥꯏꯁꯤꯀꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯈꯔ ꯀꯞꯅꯤꯡ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯀꯞꯅꯤꯡꯉꯤꯕ ꯅꯪꯗꯤ ꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯅꯪ ꯎꯗ꯭ꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯗꯤ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯤꯗ ꯀꯅꯥꯅ ꯂꯥꯛꯑꯣꯅ ꯂꯥꯛꯏꯅꯣꯕ ꯕꯕꯥꯅ ꯆꯠꯂꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯦ ꯀꯔꯤꯅꯣ ꯑꯩꯅ ꯁꯤ ꯊꯕꯛ ꯇꯧꯕꯗ 15 days ꯈꯛ ꯁꯨꯗ ꯉꯥꯏꯔꯤ ꯊꯥ ꯑꯃ ꯑꯩ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯇꯧ ꯂꯩꯔꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯆꯥꯛꯄꯨ ꯆꯥꯔꯕꯅꯦ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯇꯥꯏꯃꯤꯡꯁꯨ ꯊꯦꯡꯉꯦ ꯑꯗꯣ ꯅꯪ ꯀꯩꯅꯣꯗ ꯄꯥꯔꯀꯤꯡꯕꯨ ꯑꯩꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯍꯣꯇꯦꯜꯗ ꯀꯩꯅꯣ ꯆꯥꯛ ꯑꯗꯣ ꯇꯥꯅꯤꯡ ꯊꯧꯋꯦꯕ ꯅꯪ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯕꯕꯥꯗ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯦꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯅꯪ ꯍꯧꯖꯤꯛꯇ ꯄꯥꯕꯅ ꯑꯩ ꯑꯣꯐꯤꯁꯇ ꯆꯠꯂꯨꯁꯣꯅ ꯂꯥꯛꯏ ꯑꯗꯨꯗ ꯈꯪꯗꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯣ ꯍꯥꯏꯗꯣꯛꯑꯦ ꯑꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯪꯅ ꯆꯠꯈꯤꯕꯗꯅꯦ ꯄꯥꯕꯒꯤ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯈꯣꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯥꯕꯗ ꯄꯤꯌꯣꯕ ꯅꯪꯅ ꯄꯨꯕ ꯍꯥꯏꯔꯒꯕꯨꯗꯤ ꯑꯩ ꯂꯣꯏ ꯄꯨꯕꯤꯈꯤꯒꯦ ꯍꯣꯏ ꯂꯥꯎ ꯍꯦ ꯃꯗꯨ ꯌꯥꯔꯣꯏ
ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯄꯣꯠ ꯆꯩꯗꯣ ꯍꯌꯦꯡ ꯄꯨꯗꯨꯅ ꯌꯨꯝ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯕꯕꯥꯅ ꯑꯩ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤꯌꯦ ꯑꯣ ꯈꯪꯉꯣꯏ ꯂꯥꯛꯑꯣ ꯈꯪꯉꯣꯏꯕ ꯌꯥꯔꯦ ꯅꯪꯅ ꯑꯄꯪꯕ ꯁꯤꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯁꯤꯡꯕ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯄꯪꯕ ꯁꯤꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯑꯗꯣ ꯇꯥꯅꯤꯡ ꯊꯧꯔꯦꯝꯕ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯃꯤ ꯑꯩꯉꯣꯟꯗ ꯃꯤ ꯅꯪꯕ ꯋꯥꯗꯤ ꯉꯥꯡꯒꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯣꯏ 미나모이 라라라라 난 해먹고 그래 보고 총각을 봐. 나오셔서 통제하겠네. 아이고, 까기 와서 사랑 뭐 말비 심범죄 어디 파여보고 막상 일이 생각보다 아랑 뭐 범무시디 몽웅은 미니시디 비로 이거 뭐 소랄 거면 시작해서 가라 보이고 아 지금 뭐 그만 루홍 시작해서 사지 봐야 우리지 뭐이게 돈이 뭐 권다 아버님이네 뭐이게 돈이 서운다 텐문했대네 아이게 타모이다 텐문이네 아이 생이 얌전할 것이다 아이 루홍하게 아랑 범죄 이 편부 잡기야 아이 소랄 거면 비로 이거 뭐 했다 아이 nga 시주 비정기를 루홍하게 바టు원 아이 너무 들어버리도 핵산으로보다 이 사지 강도리 한다고 나한줘 아랑 범을 괜히 상대는 마음 폭마야 이다 루홍 파도 탐절루다 강하고들은 까론데기는 돈 먹고 온 따보다 강늘에 타자들은 호밀가게 기뜬 나릅니다 아이 분식이 아이 루홍하게 아랑 범 밤을 진짜 있어 빼야지 matam saan no pi thiri sing se nungai jari ni da ai na porei ba haira ga si ai amadu le redi hai tari ba ai sino se long he kan hai ba ya bane ai du le tam ni kai no in tau du si bo pai ai sai hum bu su no hum dra su no mar pu su no ai no pi di thigi ni ai sai su su no pi thigi ni adubu ai amadu le kan ai na kamai kauni ga ai hausi te hunu tam da ba ya ponte ai tam gani le kai gi mi gi taro du sala tari ba ai tari ba hai silok salu long hai ai tari ba silok salu long ne hai ra ga porei ne nang ba wa ba na sire hai tari ba na silok salu long ne hai nang di ka dori ba chao hai ka no hai online ne di ka dori ba hai yo mi usi tam sa ai nang yum si ka dori mi ha sel ko ai 생나 이게 다 비고 있다. 능좀 잡으라 잘 잡으니. 아이 상관은 실은 오늘 잘 나봐. 아이 좀 말하면 너무 이몽당 하고 타는 거네. 너희 아이 용시 레스토랑 너희 칸비 와. 아이 너데. 하 케빈 너희 오해 와네. 아도 되고 된다. 아이 마양 싶이 만 불락이 아이 너희 아이 파르가 아이 메라 바이비 비고 가다 아까 사이는 뭐 아이 레이세우 사답도 가이 비고 왜 서비는 게 되고. 나때 거인이라고 따라 야닝도 까리 더욱더 그래. 아이니 야닝도 바이고 미 까낙들 또 이몽 치르기 낭나 돌아이 시리네 장관의 빙야 이름이 시리네 아이 낭 csak 기비야로 아이고 너희 바로 아이씨
ꯑꯩꯅ ꯌꯥꯗ ꯇꯧꯔꯤꯅꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯃꯩ ꯆꯠꯄ ꯌꯥꯕ ꯄꯥꯈꯪ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩ ꯊꯟꯗꯔꯤꯃꯤ ꯅꯪꯕꯣ ꯑꯩ ꯃꯌꯥꯡ ꯁꯨꯛꯄꯤ ꯃꯥꯟꯕꯤ ꯐꯣꯔꯦꯟ ꯂꯥꯏꯔꯕꯤꯗꯨ ꯂꯥꯛꯑꯗꯤ ꯅꯣꯏꯗꯤ ꯁꯨꯔꯣꯏꯗ꯭ꯔꯣ ꯍꯥ ꯑꯩꯅ ꯆꯠꯄꯤꯔꯣꯏ ꯑꯝꯇ ꯁꯥꯎꯕꯤꯒꯅꯨ ꯀꯩꯗꯧꯕꯩ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯦꯃꯤ ꯅꯪꯕꯣ ꯀꯔꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯈꯪꯉꯦ ꯅꯣꯏꯅꯤ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯅꯣꯏꯅꯤ ꯆꯠꯈꯤꯕꯤꯔꯣꯏ ꯅꯪꯀꯣ ꯑꯃꯨꯛꯁꯨ ꯂꯥꯛꯁꯤ ꯑꯩ ꯉꯥꯏꯒꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯇꯥꯗ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯉꯥꯏꯔꯝꯕꯅꯦꯃꯤ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯑꯩ ꯈꯪꯉꯦ ꯃꯄꯥꯟꯗ ꯁꯥꯕ ꯌꯥꯗꯕ ꯏꯃꯨꯡꯗ ꯁꯥꯒꯗꯕ ꯋꯥꯔꯤꯅꯤ ꯃꯄꯥꯟꯗ ꯁꯥꯕꯖ ꯋꯥꯔꯤꯅꯦꯃꯤ ꯇꯥꯗ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯆꯪꯉꯨꯅ ꯍꯥꯏꯌꯣ ꯇꯥꯗ ꯑꯁ ꯍꯨꯔꯥꯟ ꯃꯈꯩ ꯇꯥꯗ ꯑꯝꯇ ꯇꯥꯕꯤꯈꯣ ꯑꯩ ꯄꯣꯠ ꯑꯃꯇ ꯍꯨꯔꯥꯟꯗꯦ ꯇꯥꯗ ꯑꯩ ꯋꯥꯁꯣꯁꯨ ꯋꯥꯁꯛꯀꯦ ꯇꯥꯗ ꯀꯩ ꯍꯨꯔꯥꯟ ꯁꯦꯟ ꯈꯨꯝꯃꯨ ꯇꯥꯗ ꯍꯨꯔꯥꯟꯗꯦꯃꯤ ꯅꯪꯕꯣ ꯑꯩ ꯄꯣꯠ ꯑꯝꯇ ꯍꯨꯔꯥꯟꯗꯦ ꯋꯥꯁꯣꯁꯨ ꯋꯥꯁꯛꯀꯦ ꯍꯥꯏꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯉꯨꯅ ꯊꯣꯔꯛꯏ ꯍꯥꯏꯌꯣ ꯇꯥꯗ ꯑꯩ ꯄꯣꯠꯇꯤ ꯑꯝꯇ ꯍꯨꯔꯥꯟꯗꯦꯀꯣ ꯇꯥꯗ ꯑꯗꯨ ꯅꯪ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯊꯣꯔꯛꯏ ꯍꯥꯏꯌꯣ ꯇꯥꯗ ꯑꯩ ꯆꯨꯝꯅ ꯁꯨꯝ ꯁꯪꯃꯥꯟꯅꯕꯤ ꯉꯥꯏꯕꯒꯤ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤꯀꯣ ꯑꯩꯒꯤ 이몽들이 ꯅꯪ ꯀꯔꯤ ꯍꯨꯔꯥꯜꯂꯤ ꯇꯥꯗ ꯀꯔꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯔꯦꯅ ꯁꯨꯝ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯀꯔꯤ ꯆꯥꯊꯣꯛꯏ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯆꯦꯛ ꯇꯧꯕ ꯇꯥꯏ ꯉꯁꯤꯗꯤ ꯇꯧ ꯅꯪ ꯌꯦꯡꯕ ꯌꯥꯕ ꯀꯩ ꯍꯨꯔꯥꯜꯂꯤ ꯅꯪ ꯆꯨꯝꯃꯣ ꯑꯩ ꯅꯪ ꯆꯨꯝꯃꯣ ꯇꯥꯗ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯑꯃꯇ ꯍꯨꯔꯥꯟꯗꯦ ꯀꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯌꯣ ꯑꯗꯨꯕꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯥꯊꯣꯛꯎꯔꯦ ꯑꯩꯅ ꯅꯨꯡꯗꯥꯡ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯊꯅꯝꯕ ꯎꯀꯥꯕꯤ ꯑꯩ ꯍꯥꯏꯕꯗꯨ ꯅꯪ ꯆꯥꯊꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯎꯀꯥꯕꯤꯗꯤ ꯑꯩ ꯁꯨꯡꯆꯥ ꯆꯥꯗꯦ ꯎꯀꯥꯕꯤ ꯑꯩ ꯆꯥꯗꯦꯕ ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯆꯥꯏ ꯍꯥꯏꯌꯣ ꯇꯥꯗ ꯑꯝꯇ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯀꯩꯗꯧ ꯁꯥꯎꯒꯅꯤ ꯇꯥꯗ ꯑꯩ ꯍꯥꯏꯒꯦ ꯅꯔꯣ ꯆꯨꯝꯃꯣ ꯇꯥꯗꯅ ꯏꯃꯨꯡꯗ ꯄꯣꯂꯥꯡꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯝꯕ ꯐꯣꯂꯥꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯄꯣꯂꯥꯡꯅ ꯀꯨꯞꯄꯒ ꯊꯅꯝꯕ ꯐꯣꯂꯥꯗꯣ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯍꯣꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯇꯧꯕꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯀꯩ ꯆꯥꯁꯜꯂꯨꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯍꯥꯎꯗꯤ ꯀꯝꯗꯧꯋꯤ ꯑꯁ ꯈꯨꯠꯀꯁꯨ ꯍꯧꯖꯤꯛꯐꯥꯎ ꯊꯨꯝꯃꯤꯔ ꯑꯩꯈꯣꯏ ꯊꯨꯝꯅꯕ ꯑꯃ ꯌꯥꯎꯅ ꯍꯧꯏ ꯇꯥꯗ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯆꯥꯒꯦꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯐꯝꯗꯒꯤ ꯄꯣꯔꯛꯄ ꯐꯣꯂꯥꯅꯤꯅꯦ ꯑꯗꯨꯅꯦꯃꯤ ꯍꯧꯔꯤꯁꯦ ꯇꯥꯗ ꯅꯪꯕꯣ ꯅꯪꯅ ꯆꯥꯔꯤꯗꯣ ꯑꯅꯤꯔꯛ ꯊꯣꯡꯅ ꯇꯣꯠꯂꯕ ꯐꯣꯂꯥꯅꯦꯃꯤ ꯑꯦꯔꯥ ꯑꯃꯈꯛꯇꯅꯤꯗ ꯑꯅꯤꯔꯛ ꯇꯣꯠꯂꯦ ꯑꯃꯈꯛꯇꯅꯤ ꯑꯅꯤꯔꯛꯅꯦ ꯑꯩꯅ ꯆꯥꯒꯦꯅ ꯄꯨꯔꯒ ꯊꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯔꯥꯟꯕꯤ ꯃꯤꯆꯣꯠꯄꯤꯗꯨꯅ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯉꯝꯗ꯭ꯔꯕ ꯀꯩꯅꯣ ꯑꯃꯨꯛ ꯂꯣꯏ ꯊꯤꯗꯣꯛꯑ ꯊꯅꯝꯃꯝꯃꯤ ꯑꯩꯅ ꯐꯤꯔꯣꯏ ꯆꯠꯄ ꯊꯦꯡꯉꯦꯅ ꯍꯣꯔꯦꯟ ꯆꯥꯏꯕ ꯇꯥꯔꯦꯅ ꯀꯨꯞꯁꯜꯂꯒ ꯑꯩꯅ ꯄꯣꯂꯥꯡꯅ ꯊꯅꯝꯕꯅꯤꯅꯦ ꯑꯩꯅ ꯆꯥꯏꯗꯣ ꯍꯧꯗꯣꯡ ꯐꯔꯦ ꯅꯪꯅ ꯁꯦꯡꯗꯣꯛꯄꯤꯔꯕ ꯑꯩ ꯇꯜ ꯂꯩꯔꯝꯃꯤ ꯇꯥꯗ ꯏꯁꯤꯡꯗꯤ ꯆꯠꯂꯣ ꯅꯣꯏ ꯕ꯭ꯔꯥꯟꯗꯦꯠꯀꯤ ꯑꯣꯟꯂꯥꯏꯟꯗꯩ ꯊꯧꯔꯁꯨ ꯑꯩ ꯇꯥꯗ ꯊꯣꯛꯇꯣꯛ ꯂꯥꯎꯅ ꯂꯣꯏꯔꯦ ꯏꯁꯤꯡꯗ ꯄꯤꯌꯨꯗ ꯍꯧꯗꯣꯡꯗꯧꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯣꯏꯗꯤ ꯍꯧꯗꯣꯡꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯆꯥꯔ ꯏꯀꯥꯏ ꯈꯪꯒꯗꯧꯅꯤ ꯀꯩ ꯇꯥꯗ ꯍꯧꯗꯣꯡꯗꯣ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯤꯔꯛꯄꯗ ꯐꯔꯦ ꯇꯥꯗ ꯑꯩ ꯆꯠꯂꯒꯦ ꯊꯣꯛꯇꯣꯛ ꯂꯥꯎꯅ ꯂꯣꯏꯔꯦ ꯁꯝꯒꯅꯕꯤ ꯂꯥꯛꯑꯗꯤ ꯑꯩ ꯉꯥꯏꯔꯦ ꯂꯥꯛꯑꯃꯦꯅ ꯈꯛꯇ ꯄꯤꯔꯣ ꯌꯥꯔꯦ ꯑꯩ ꯀꯕꯣꯛꯀꯁꯤ ꯆꯥꯒꯗꯧꯅꯤ ꯑꯩ ꯍꯧꯗꯣꯡ ꯇꯧꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏꯁꯦ ꯑꯩꯅ ꯆꯪꯗꯅꯕꯅꯦꯅ ꯁꯣ ꯂꯣꯟꯖꯜꯂ ꯊꯅꯝꯃꯤ ꯑꯗꯨꯁꯨ ꯃꯣꯏꯅ ꯁꯣ ꯊꯝꯐꯝ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯡꯇꯣꯛꯑ ꯆꯪꯉꯝꯕ ꯃꯤ ꯂꯩꯕ ꯃꯥꯟꯅꯕꯅꯤꯅ ꯑꯩꯅ ꯂꯥꯁꯜꯂ ꯊꯅꯝꯃꯤ ꯑꯗꯨꯁꯨ ꯆꯪꯉꯝꯕ ꯍꯩ ꯁꯤꯗꯒꯤꯗꯤ ꯑꯩ ꯏꯟꯆꯤ 4 ꯌꯣꯛꯄꯤ ꯑꯃꯃꯝ ꯊꯥꯔ ꯊꯅꯝꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯣꯏ ꯑꯩ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡꯅ ꯉꯥꯡꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯊꯥꯗꯣꯏꯁꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯑꯩꯅ ꯁꯦꯜꯂꯣ ꯍꯥꯏꯕ ꯐꯤꯖꯣꯜ ꯃꯥꯗꯨꯃꯛ ꯁꯦꯠꯂꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯑꯩꯒꯤ ꯊꯥꯗꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯆꯟꯅꯨꯄꯤ ꯁꯪꯃꯥꯟꯅꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯒꯤ ꯏꯉꯥ ꯌꯥꯝ ꯆꯥꯎꯕꯤ ꯑꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯃꯒ ꯇꯣꯠꯁꯤꯟꯅꯗꯅ ꯌꯦꯠꯁꯤꯟꯅꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯃꯤ ꯐꯣꯟ ꯑꯃ ꯇꯧꯁꯤꯜꯂꯦ ꯑꯩ ꯂꯥꯛꯑꯒꯦ ꯑꯣꯏꯅ ꯂꯥꯛꯒꯦꯅꯦ ꯑꯁ ꯂꯥꯛꯒꯦ ꯍꯥꯏꯕꯗꯨꯗ ꯅꯪ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯉꯤ ꯍꯣꯏꯅꯦ ꯅꯨꯡꯁꯤꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯄꯣꯠꯇꯦꯅꯦ ꯅꯪꯕꯨ ꯅꯍꯥꯟ ꯑꯩꯅ ꯂꯤꯛ ꯑꯃ ꯁꯥꯕꯤꯕꯗꯣ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯅꯧꯕ ꯑꯃ ꯁꯥꯕꯤꯕꯁꯤ ꯉꯥꯏꯗꯅ ꯍꯣꯏꯅꯦ ꯑꯦꯔꯥ ꯌꯨꯝꯒꯤꯁꯤꯗꯤ ꯁꯨꯝ ꯅꯨꯄꯤꯅꯦꯅ ꯊꯝꯃꯤꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠꯇꯣ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯥ ꯀꯩꯅꯣ ꯅꯪꯕꯨ
ꯅꯪꯕꯨ ꯑꯈꯥꯔ ꯀꯝꯇ ꯆꯥꯗ꯭ꯔꯕꯣ ꯑꯩꯅ ꯄꯤꯕ ꯇꯦꯕ꯭ꯂꯦꯠꯇꯨꯗꯤ ꯍꯣꯏꯅꯦ ꯇꯦꯕ꯭ꯂꯦꯠꯇꯨ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯀꯨꯏꯗꯕꯤꯗꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯪ ꯁꯤ ꯌꯥꯝ ꯅꯛꯄ ꯁꯤꯂꯣꯡꯗꯔ ꯒꯨꯋꯥꯍꯥꯇꯤꯗꯔ ꯆꯠꯂꯣ ꯄꯥꯏꯁꯤꯜꯂꯨꯁꯤꯔꯣ ꯑꯦꯔ ꯌꯥꯝ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯑꯣꯡꯂꯤ 2 days ꯑꯦꯔ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯄꯅꯤꯅꯀꯣ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯪ ꯊꯥꯖꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤꯃ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏꯅꯦ ꯑꯁ ꯅꯣꯏꯁꯤꯅꯕ ꯄꯥꯛꯇꯛꯇ ꯇꯛꯁꯤꯜꯂꯛꯑꯦ ꯍꯣꯏꯅꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯒꯦ ꯑꯗꯨꯝ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯀꯣꯟꯅ ꯐꯥꯎꯅꯔꯁꯤ ꯀꯩꯅꯣ ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯏꯗꯨꯅ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏꯅ ꯐꯣꯟ ꯇꯧꯁꯤ ꯀꯩꯅꯣ ꯊꯕꯛꯇꯨꯕꯨ ꯁꯨꯕ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯇꯥꯃꯣꯁꯦ ꯍꯟꯗꯛ ꯃꯔꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅꯇ ꯂꯩ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯨ ꯀꯅꯥꯒꯅꯣ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯑꯣ ꯑꯗꯨꯕꯨ ꯀꯅꯥꯒꯅꯣ ꯍꯥꯏꯕꯅꯦ ꯈꯪꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯑꯦ ꯑꯩꯅ ꯈꯪꯕ ꯌꯥꯗꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯒꯦꯅꯦ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯍꯥꯔꯣꯜꯒꯤ ꯋꯥꯅꯤ ꯅꯍꯥꯔꯣꯜꯒꯤ ꯁꯦꯟꯒꯤ ꯗꯤꯃꯥꯟꯒꯤ ꯅꯍꯥꯔꯣꯟꯒꯤ ꯁꯦꯟꯒꯤ ꯗꯤꯃꯥꯟꯒꯤꯅꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯃꯈꯣꯏ ꯇꯥꯃꯣꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯄꯤꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯃꯣꯏꯁꯤꯡꯁꯦ ꯇꯣꯏ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯟꯗꯅ ꯑꯩꯁꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕꯗ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯕꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯣꯜ ꯐꯦꯁꯟ ꯆꯪꯉꯦ ꯍꯥꯏꯔꯦꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨ ꯐꯤꯖꯣꯜ ꯁꯦꯠꯂꯤꯗꯣ ꯃꯈꯣꯏ ꯇꯥꯃꯣꯅꯅꯦ ꯄꯥꯝꯖꯅ ꯁꯦꯠ ꯆꯥꯍꯜꯂꯤꯕ ꯐꯤꯖꯣꯜꯁꯦ ꯑꯩꯅ ꯁꯦꯠ ꯆꯥꯕꯒꯤꯅꯦ ꯄꯥꯕꯨꯡꯅꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯉꯥꯡꯅꯤꯡꯕꯒꯤ ꯉꯥꯡꯖꯁꯅꯨ ꯆꯩꯅꯤꯡꯕꯒꯤ ꯆꯩꯁꯅꯨ ꯃꯣꯏ ꯊꯥꯏꯅꯒꯤ ꯆꯐꯨ ꯐꯥꯏꯕ ꯆꯐꯨꯒꯤ ꯏꯁꯤꯡꯒꯤ ꯄꯨꯜꯒꯤ ꯏꯁꯤꯡꯒꯤ ꯊꯛꯄ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯌꯥꯝ ꯄꯣꯟꯇꯦ ꯑꯗꯨ ꯃꯈꯣꯏ ꯇꯥꯃꯣ ꯑꯇꯩꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯪꯕꯥꯅꯕꯤꯅꯅꯦ ꯁꯦꯠ ꯆꯥꯔꯤꯕ ꯆꯠꯂꯤꯕ ꯃꯑꯣꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯌꯥꯗꯅ ꯇꯧꯍꯜꯂꯤꯅꯤ ꯍꯥꯏꯗꯅꯅꯦ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕꯗ ꯂꯣꯏꯔꯕꯅꯤ Listen to me. We are now surviving in this postmodern society. ꯑꯩꯈꯣꯏ ꯀꯅꯥꯗ ꯁꯤꯌꯦꯠꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯪꯃꯥꯟꯅꯕꯤ ꯁꯤ ꯃꯥꯕꯨ ꯌꯥꯝ ꯌꯥꯏ ꯑꯩꯗꯤ ꯃꯥꯕꯨ ꯊꯥꯒꯠꯂꯤꯅꯤ ꯃꯥꯅ ꯁꯦꯠꯗꯣꯛ ꯆꯥꯊꯣꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯡꯁꯤ ꯃꯇꯝꯁꯤꯒꯤ ꯆꯨꯅꯔꯕ ꯐꯤꯖꯣꯜꯅꯤꯅꯦ ꯑꯇꯩꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅꯦ ꯇꯨꯡꯒꯤ ꯈꯜꯂꯒꯅꯦ ꯑꯩ ꯑꯉꯥꯡꯗꯤ ꯄꯥꯝꯃꯤ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯅꯤ ꯃꯁꯨ ꯁꯣꯏꯗꯅ ꯎꯅꯤꯡꯂꯝꯂꯒꯅꯤꯕ ꯃꯗꯨ ꯀꯣꯟ ꯈꯟꯅꯁꯤꯗ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯁꯨ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯧꯁꯤꯜꯂꯒ ꯅꯪꯅ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯇꯝꯂꯤꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯣ ꯑꯗꯨꯒ ꯀꯣꯟ ꯈꯟꯅꯁꯤ ꯑꯗꯣ ꯐꯔꯦꯁꯦ ꯑꯇꯩꯗꯤ ꯂꯩꯔꯤ ꯒꯥꯔꯤꯒꯤ ꯂꯣꯟꯗꯣ ꯑꯗꯨꯁꯨ ꯄꯤꯗꯕꯅꯦ ꯊꯥ 2 ꯁꯨꯔꯛꯂꯕꯅꯤ ꯑꯗꯣꯝꯗ ꯊꯤꯗꯣꯛꯈꯤꯁꯤ ꯑꯗꯨ ꯃꯩ ꯕꯤꯜ ꯐꯪꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯅꯪ ꯊꯣꯛꯄ ꯀꯅꯥꯗꯩ ꯅꯪ ꯑꯁ ꯀꯅꯥꯗꯒꯤꯅꯣ ꯃꯤ ꯑꯩꯅ ꯑꯃꯨꯛ ꯊꯤꯗꯣꯏꯁꯤꯅ ꯍꯣꯏꯗ ꯍꯪꯒꯦ ꯁꯨꯝ ꯑꯦ ꯄꯥꯕꯨꯡ ꯍꯥꯏꯔꯦ ꯄꯦꯟꯁꯤ ꯐꯪꯉꯤ ꯆꯥꯕ ꯊꯛꯄ ꯍꯥꯏꯔꯦ ꯄꯥꯕꯨꯡ ꯂꯣꯏ ꯄꯨꯊꯣꯛꯏ ꯀꯗꯥꯏꯗ ꯄꯩꯁꯥꯅ ꯄꯥꯕꯨꯡ ꯂꯩꯔꯝꯗꯣꯏꯁꯤꯕꯣ ꯑꯁ ꯑꯩ ꯈꯪꯗꯦ ꯍꯥꯏꯁꯤꯅꯦ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯏꯁꯥ ꯃꯈꯣꯏ ꯇꯥꯃꯣꯅꯅꯦ ꯌꯨꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏ ꯇꯥꯃꯣ ꯆꯥꯛꯀꯣꯏ ꯆꯥꯔꯕꯗꯤꯅꯦ ꯃꯈꯣꯟꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯖꯟꯕꯗꯤ ꯐꯕꯅꯤ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ ꯄꯉꯥꯡ ꯉꯥꯡꯉꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯗꯕꯨ ꯆꯥꯛꯁꯤꯗ ꯆꯥꯒꯅꯤ ꯃꯐꯝꯁꯤꯗ ꯆꯥꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝꯗꯨꯒꯤ ꯃꯕꯨꯛ ꯄꯦꯜꯍꯟꯗꯕꯁꯨ ꯌꯥꯝ ꯄꯣꯟꯗꯦ ꯑꯩ ꯑꯇꯩ ꯂꯥꯛꯑꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯀꯥꯊꯣꯛꯅ ꯉꯥꯡꯕ ꯌꯥꯔꯣ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯇꯥꯃꯣꯅ ꯌꯨꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯀꯅꯥꯒꯤ ꯃꯌꯨꯝꯗꯕꯨ ꯆꯥꯔꯤꯕꯖꯥꯠꯅꯣꯅꯦ ꯑꯁ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯥꯔ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯅꯤ ꯂꯩꯁꯤꯟꯕꯤꯔꯣ ꯌꯥꯅꯤꯗ ꯌꯥꯅꯤ ꯌꯥꯅꯤ ꯁꯥꯔ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔꯝꯃꯣ ꯑꯩ ꯆꯥꯛ ꯁꯤꯟꯖꯔꯒꯦ 좀 이용하고 있는 낚시를 총기 한이도 집이 들어가는 가족이 좀 한계를 생각합니다. 잘 한가지 아크시 그동 나가다가 어떻게 알았더니 못한 사다 불러서 시절에 놓은 거 야니에게 지금 그렇게 생각을 되나? 좀 이용하고 있는 낚시를 내가 그만하고 어이게 했는데 우리 그래 가서 보내줄게. 살
ꯃꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯈꯤ ꯀꯠꯆꯥꯁꯤ ꯀꯩꯕꯨ ꯁꯥꯔ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁꯨꯝ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯁꯨꯝ ꯄꯥꯝꯖꯕ ꯁꯥꯔꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯈꯤꯕ ꯍꯥꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯀꯥꯎꯕꯤꯔꯝꯂꯦ ꯑꯩꯅ ꯅꯣꯡꯃ ꯁꯣꯝꯗ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯁꯣꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ ꯁꯥꯔ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯎꯗꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯔꯤꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯈꯪꯕꯤꯗꯦ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯁꯣꯝꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤ ꯁꯥꯔꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯁꯥꯔ ꯑꯩ ꯑꯁꯦ ꯌꯨꯝ ꯄꯥꯜꯂꯕꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ ꯁꯥꯔꯅ ꯃꯇꯝ ꯈꯔ ꯑꯃꯕ ꯐꯤꯖꯪ ꯃꯔꯨꯝꯗ ꯋꯥꯅ ꯂꯩꯔꯕꯗꯣ ꯉꯁꯤꯗꯤ ꯑꯃꯕ ꯐꯤꯖꯪ ꯃꯔꯨꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯕꯤꯔꯝꯂꯒꯅꯤ ꯑꯩ ꯁꯣꯝꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄ꯭ꯂꯤꯖ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯒꯥꯔꯤꯒꯤ ꯇꯣꯜꯂꯤꯕ ꯂꯣꯟ ꯄꯨꯝꯅꯃꯛ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯄ꯭ꯂꯤꯖ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯌꯦꯠꯀꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄ꯭ꯂꯤꯖ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟ ꯂꯧꯈꯤꯅꯤ ꯄ꯭ꯂꯤꯖ ꯑꯗꯨꯝ ꯌꯧꯕꯤꯔꯣ ꯄꯥꯕꯨꯡ ꯃꯥ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯂꯧꯕ ꯐꯥꯝꯗꯨꯒꯤ ꯗꯤꯔꯦꯛꯇꯔ ꯕꯣꯡꯒꯤ ꯃꯤꯡ ꯄꯥꯕꯨꯡ ꯑꯩ ꯅꯤꯡꯊꯧꯔꯦꯝꯕ ꯀꯧꯖꯩ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯈꯪ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯖꯗ꯭ꯔꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯩ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤꯅꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯒꯤ ꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯖꯩ ꯌꯨꯝꯅꯥꯛꯇꯤ ꯂꯩꯁꯥꯡꯊꯦꯝ ꯃꯃꯥ ꯏꯄꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯍꯪꯉꯦ ꯑꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯤ ꯐꯠꯇ꯭ꯔꯕꯅꯤ나 ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯐꯩ ꯍꯥꯏꯗꯅ ꯏꯄꯥꯅ ꯁꯨꯝ ꯅꯪꯒꯤ ꯐꯥꯝꯗꯨꯗꯒꯤ ꯂꯣꯟ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩ ꯏꯃꯧ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯅꯣꯡꯗꯝ ꯈꯪꯒꯅꯤꯀꯣ ꯑꯩ ꯄꯥꯕꯨꯡ ꯑꯣꯏꯒ ꯁꯨꯃꯥꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯑꯩ ꯌꯧꯖꯔꯦ 이마우나 나따블 리셋 짜는 거니 아이고 시디 꾸군 시디 간수 칼로 ngasi yung masih lami pun padu kina sa ibu tu natana maku muru bawa thugaraga pulis te pitu kiya adubo iku na mun na khantaru raga lupa tu mara lete na tharu leshabi amada pakhang amana nungsi pami punsi kholo oimini si haibe sidi saibongi losu bonusna 나머지 대생을 나서다보니 라람다바예 낭기 타모이데 라람다바예 아두부 낭부 아라마타 한게도리바 낭부 파타바이 꼼나 싱타게도리바디 이르바디 낭나 밤주나 시에짜리바 낭기 티주원 주는 샤비 오르비 낭나 마우 오르비 낭나 내 샤비 아무기 비주원 시에짜르바디 니나 내 샤비 얼굴 닝드나 박항 아무나 내 샤비 아무다 하이범 도구도 하랬다 야랑노 나온다 마오모르바디 마오모이 왜기 비존 쳇자온 하이키거든 마시 낭나 마오모이 버기 피 마삼 굽드나 피 마삼 인드나 마오모기 샷돔들 내름나바디 누파도 나온다 눅시 파미나 하랬거든 아이디 밥
ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏ ꯇꯥꯃꯣꯅ 누피 하이버시디 마포로 이브나 하이비 어두부 마포로 이브나 하이비 인게더니 하이드너슈 너무 파타블랍니다 아라밀람 셀로 하지는 탔다 나모디 아픔 덮라 나 샤기 학나 사는 강지더라 샤비기 피존 마우기 피존 하이드나 뚱뚱한 카이도 내 샤비시나 거기 가시 옛날에 마우시나 피존 찍거나 시 내 샤비시나 사이 깎거나 마우시나 사이 공거나가 참 아이 비싱 샤이샤과 샤이샤비싱나 레샤비싱부 삼랑 거이 깎느리 마우싱부나 사이논 삼랑 콩거라비 하이나 사이 타리고도 거기 따디 거기 큰게 나시오는데 지금 따고 와 막고래블레디 하이는 신나블레 누기 신나 이해는 신들음 하이는 신나블레 디빌레 샤비싱나 거이 없는 신들 아슈 퍼져그라봐 아슈 미디 저그라봐 뭐 이게 거기 있잖아 비 덕시 가지 짝짝 싱세 ngasi matam ni awon man matam sigi padra isina khuding mag iron do namsun do adu pur mama so shabi mau khai ba matam se tan phiju an do di nang su chapi aidana upai se trabi na khud da ki kai gal ba sapudu nan da lai hai ta krabdi sapudu kai gani ha ba nang kai khunde ay matungna di pabong na haybo ko di magto na mawin talaga ni pabong 파트레 강나바 라레 강나바 비존도 마시 하이브 미시다기 이쿠기 미시다 모는 우려는 거 아이고 마시 와컴지 낭나 낭이 나 부르거든 강남이야 누파 하이브 시디 컴을 짜고 아봉 짤라가 카나 자네로 더 레이 바보 보이니 그러니 거 마이리 독도부 와마이 마샥세 까얌 사티르기 하이 마시는 마이리 통나 살까 미국다 이몽 모농 사가이나 때 이드나타나 고나에 지 싸가 아이 누파 마사도 하리고 와이 샤다 마탕 타가 홀보다 처음자디 아이나 부살리는 손에게 고대 니판 갔다 레പ്പം 미바 팔라나 니판 뭐이고 공부가 다르가 마와 아또 마탕 타락거든 사 뭐이고 공부딩 디치 타는데도 마다디 아이시 샤시 이파이 마다기 아이나 아이 랭이 안데 야레바 레카르바 피도 다 파이 자부 나나 아이 bunga 피우고 하나이나 뭐이고 깐나 까미도 타더라 나람들어봐 누메뚜데 아이나 뭐자 뭐이고 공동 악비람들어봐 아이 누메뚜데 아랑음 하이도 아랑음 하이도 심판제 아마롬들이 라이루 니는 라이루 아이나 시야자리봐 아이나 딜리버 선돈 오늘 막신하디 아이 누피 티비디 컴보만 짤로바 마방코디 막다 마마따다 쿠랑 하더니도 또이시 농디 농아이 이태 까이도라게 홍바게 아랑 팜바 짰뚜이라 낭 아무 라브라 noy na uri sila kundo pariyeng kumbaha sikpa nga tanito misu maramarta siye sorak kerang mamne satu dia sorak ko nang ko kedo pula ko ite sungkoy ra isanida sungkoy ra kaninang nang handak ko ay noy pabong na tato dami ko nang ko ako'y pabong na di kayo dabay tato ba natin ite
ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯁꯤ ꯇꯥꯛꯇꯣꯏꯅꯣꯕ ꯀꯩꯗꯧꯕꯩ ꯇꯧꯔꯤꯗꯣꯏꯅꯣ ꯍꯥ ꯅꯠꯇꯦ ꯀꯩꯗꯧꯕꯩ ꯇꯧꯔꯤꯗꯣꯏꯅꯣ ꯅꯪꯅ ꯅꯨꯄꯥꯅ ꯍꯦꯛ ꯄꯨꯁꯜꯂꯒ ꯑꯩ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯝꯗꯅ ꯈꯪꯉꯕꯅꯤ ꯅꯍꯥꯟꯁꯤꯀꯣ ꯅꯍꯥꯟꯗ ꯅꯨꯄꯥꯗꯣ ꯍꯧꯗꯣꯡꯒꯤ ꯁꯥꯏꯀꯜ ꯆꯥꯔ ꯆꯠꯈ꯭ꯔꯕꯅꯤ ꯏꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯣꯏꯒꯦꯕ ꯀꯔꯤꯑꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯜꯂꯛꯎꯅꯦ ꯏꯇꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯣꯏꯒꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕꯗ ꯒꯦꯒꯥ ꯇꯞꯄꯁꯤ ꯅꯧꯗꯣꯏꯕ ꯆꯥꯖꯔꯔꯣꯏꯒꯦ ꯊꯛꯆꯔꯔꯣꯏꯒꯦ ꯆꯠꯆꯔꯔꯣꯏꯒꯦ ꯀꯣꯏꯖꯔꯔꯣꯏꯒꯦ ꯒꯦꯒꯥ ꯇꯞꯄꯁꯤꯅ ꯅꯣꯏꯁꯦ ꯈꯅꯥꯎꯁꯤꯗ ꯄꯟꯕ ꯒꯦꯒꯥ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯆꯥꯊꯥꯎ ꯊꯥꯛꯇ ꯌꯥꯔꯣꯏꯗꯣꯔꯤ ꯅꯣꯏꯀꯣ ꯏꯇꯦ ꯉꯥꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯇꯞꯄꯅꯦ ꯇꯞꯅ ꯁꯦꯝꯗꯣꯛꯀꯦ ꯁꯨꯝ ꯇꯞꯄ ꯍꯧꯅꯗꯦꯀꯣ ꯐꯖꯈ꯭ꯔꯕ ꯃꯩꯇꯩꯂꯣꯟꯁꯦ ꯅꯣꯏꯅ ꯃꯥꯡꯍꯟꯗꯧꯔꯤ ꯁꯨꯝ ꯇꯞꯄ ꯍꯧꯅꯗꯦ ꯂꯣꯟꯊꯩ ꯉꯥꯡꯕ ꯍꯧꯅꯗꯦꯀꯣ ꯏꯔꯦꯟꯖꯅ ꯉꯥꯡꯕ ꯑꯗꯣ ꯏꯇꯦ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯎ ꯀꯩꯅꯣ ꯑꯩꯁꯦ ꯁꯨꯝ ꯏꯀꯥꯏꯗꯅ ꯇꯧꯔꯤꯃꯤꯅꯦ ꯑꯩꯅꯒ ꯁꯨꯝ ꯏꯀꯥꯏꯗꯅ ꯀꯣꯏꯔꯛꯇꯦ ꯑꯦ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯅꯣ ꯏꯇꯦ ꯃꯤ ꯃꯆꯟ ꯃꯆꯦꯒꯤ ꯌꯨꯝꯗ ꯑꯁꯥꯝ ꯆꯠꯅꯔꯤꯁꯤꯗꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯏꯆꯟꯒꯤꯅꯦꯅ ꯀꯩꯒꯨꯝꯕ ꯑꯆꯧꯕ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯦꯗꯣ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯕ ꯉꯝꯗꯦꯗꯣ ꯑꯗ ꯁꯨꯝ ꯑꯩꯁꯦ ꯇꯣꯏꯅ ꯂꯥꯛꯄꯗ ꯁꯨꯝ ꯏꯀꯥꯏꯗꯅ ꯇꯧꯔꯤꯃꯤꯅꯦ ꯑꯗꯨ ꯏꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯏꯅꯝꯃꯒꯗꯣ ꯅꯨꯡꯇꯤꯒꯤ ꯈꯟꯅꯗꯨꯅ ꯁꯨꯝ ꯂꯩꯕ ꯑꯗꯨ ꯏꯇꯩ ꯂꯥꯛꯑꯒ ꯈꯔ ꯉꯥꯡꯉꯨꯔꯥꯎꯕ ꯈꯟꯅꯅꯤ ꯑꯅꯤꯗꯣ ꯀꯔꯤꯒꯤ ꯈꯟꯅꯔꯣꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯨꯅ ꯂꯩ ꯌꯦꯡꯉꯨ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯤ ꯆꯥꯅꯤꯡꯕ ꯆꯥꯏ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯗꯥꯏꯗ ꯆꯠꯂꯤ ꯅꯣꯡꯃꯇ ꯌꯦꯡꯁꯟꯗꯦ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯀꯗꯥꯏꯗ ꯆꯠꯂꯤ ꯅꯣꯡꯃꯇ ꯌꯦꯡꯁꯟꯗꯦ ꯃꯅꯤꯡ ꯄꯪꯇꯧꯗ ꯇꯧꯗꯨꯅ ꯂꯩ ꯅꯣꯏ ꯃꯣꯏꯅꯤꯅꯦ ꯌꯥꯝ ꯈꯟꯅꯔꯛꯈꯤꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯈꯟꯅꯔꯛꯈꯤꯅꯤ ꯑꯗꯨ ꯏꯇꯩ ꯂꯥꯛꯑꯒ ꯈꯔ ꯉꯥꯡꯉꯨꯔꯥꯎ ꯍꯥꯏꯕ ꯑꯩꯅ ꯉꯥꯡꯉꯗꯤ ꯅꯣꯏ ꯏꯃꯨꯡꯗ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯔꯔꯣꯏ ꯑꯍꯥꯟꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯍꯧꯗꯣꯔꯤ ꯑꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯩꯗꯧꯕꯩ ꯉꯥꯡꯉꯣꯏꯗꯣꯏꯅꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯁꯦꯠ ꯆꯥꯔꯤꯁꯤꯕꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯦꯠꯂꯣ ꯅꯠꯇꯦ ꯅꯪꯅ ꯆꯠꯂꯤꯕ ꯁꯥꯖꯠꯁꯤꯕꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠꯂꯕ ꯑꯝꯇ ꯈꯪꯉꯨꯅꯦ ꯅꯪ ꯏꯇꯦ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯁꯨꯝ ꯁꯦꯠꯄꯅꯦ ꯍꯌꯦꯡꯋꯥꯏ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯁꯦꯠꯆꯔꯔꯣꯏꯒꯦ ꯑꯃꯨꯛꯁꯨ ꯀꯦꯔꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯏꯇꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯖꯔꯣꯏꯒꯦ ꯍꯥꯏꯖꯔꯔꯣꯏꯒꯦꯅꯨ ꯒꯦꯔꯅꯨ ꯒꯦꯔꯅꯨ ꯑꯗꯨ ꯏꯇꯦ ꯏꯇꯦ 이때 탱주봐. 이제 썰러닝 뭐. 이때 탱주봐 할머니. 아이사 키로 가라 탱사가니. 소라 손으로 이문도 라이기들만 누피도 누파도 누피도. 마두 마야나 깜내리 수마인 kap티 부kap 라kap 부디 이 탱사가. 미 시키바나 키바 야바 할바스디 카라 kap바다 바니 kaino ite. 미나 깜내리 수마인 kap티. 에 어디 까마인 커피바. 마나 kap티네. Why? Nasabi namin kalasin mo lang challenge mo. Ibo tomba. Napana sila magpasisodo no ni private na hoy imada piu ko re. Why? Ano ga sumne kapti dia. Kubi ga kudom bigi sina manapung ni para ka chappa gam tu langat kip sina laklat na mahi. Lahan jay na. Wa thage na sum chang mo mathang talo phirmi da. Karom degi no. Chandi ma sum paisa le. Lai bak se talo na kuni. Maday na kayo na payo mo marin chali. Maday na. Sanduan si koko tari na payom si takhan na kapto kung magalaw po. Ako itay nangangarap pa si Ma. Asya mo na ime. Kapili na sum na kapti ime. Ate mo mara isa. Why? Sabi na mo chung elo. Maday di mana. Wala ka mo ay na kada to mo na suong re. Yung mangit ay jopo ya di waro ubi ko. Maday di karami. Hojigi no pido no diba. Mana lang ko kanagi pala ka ka buri. Sei gi ka orum geno. Pung yi bedum di. Ash ma di sulong ay bani na. Oy de lang yeta chung oy chung. Ite wala amali. Lambi na lakot gari thor ko dum sar ge ise. Na taga di choy da ise wa thop tare. No, ai salur silo ai pulis mo. Ite ay nga hang lehaw kige. Nang gi amma du kau na swai da mo lep da leram da na. Kauro ite. Tadi thaje gi da. Na ko da yum je mai sak leram da na taw. Kasi tauro ite. Ite sima. 소도 이런 전에 내가 막 펌스 안에 타는 먹고 타디 타적이 들어도 소도 까오니 타디 타적이 왜? 이거 하이 통과는 하이 깨도록이는 뭐? 하이 깨도록이는 뭐? Kasi tauri ite. Kaya siyam nungay. 타디 타적이 들어도
Nang kaida lagi? Ha? Ako'y tayo jakarba ni. Katon sa mo ko. Pwede mo sina. Ay, hindi! Ay, di na ko'y natay yun. Wait, ninguli. Na ko'y natay siya kibang ay pang siya. Ay, nanangguna si Harba siya. Atay ginati. Ay, last day. Ay, yung sinarabi. Ay, nani kayo sinay ba? Ay, doktor si doktor po pa mi. Kaya pa may ba? Ay, doktor si doktor po pa mi. Ay, doktor Richard Terjani. Hꯧꯖꯤꯛꯀꯥꯟꯗꯤ ꯒꯨꯂꯤ ꯑꯐꯕ ꯌꯥꯝ ꯊꯛꯅꯨ ꯑꯗꯨꯅ ꯒꯨꯂꯤ ꯃꯆꯥ ꯑꯃ ꯆꯥꯁꯜꯂ ꯆꯥꯠ ꯐꯕꯅꯤ ꯅꯪꯒꯤꯗꯨꯗꯤ ꯂꯥꯏꯅ ꯊꯥ 3 4 ꯁꯨꯔꯕ ꯅꯨꯄꯤ ꯐꯥꯎꯕ ꯒꯨꯂꯤ ꯃꯆꯥ ꯑꯃ ꯆꯥꯁꯜꯂ ꯁ꯭ꯋꯥꯏ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯣ Nangbu karama nupano. Ay, nang nahay mo kudi may indo na laki pa na tro, yato na laki pa na tro. Muna ba? Aduga ako sila. At tatay dara pa matamas na, nang ay buhundok ko na siya kigari bro. Ay, sige pa rin naman. Nang ida nga ang sakotong man kaya, lo, imong sanga phone war siya siya, aduga. Lo, kanti, noy na, tayo sula, di yung praktar. Hagi na di. Ay, nahaw si Orbe kiba masya. Nung man na siya ganong mali. Inaman na soy na Inaman na kalang labadi. Tamo sa soy na kalang kani. Tamo kalang labadi. Pabu, amadi. Lai kaya niya ang sinakalang labadi. Mata maduda. Ay kadohay mo no. Ay sikroy bro. Yara tuwa yara. Ay na pura phone sin kaya na. Kaya na napakali dugo. Nang na kuilaw lo, di mi kang na ro. Ay kaya mo ro. Lo kandi imong da phone war siya si lo, sang sila. Sang sila ko. Mo paano sungway sa se? Se. Muna ba? Sakotong man kaya siya. Lo, sang mo sang sige dro kaya ba? Se. Mo paano sungway sa se? Ay na habiyo. Ay ngayon hayro ka dro. Mo paano sungway sa se? ꯃꯐꯝ ꯉꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯔꯤꯅꯦ ꯑꯁ ꯀꯨꯏꯔꯦꯗ ꯏꯄꯥ ꯏꯆꯥ ꯐꯝꯃꯤꯟꯅꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯍꯥꯏꯗꯣ ꯑꯩꯕꯨ ꯂꯝꯐꯥꯏ ꯀꯩꯊꯦꯜ ꯃꯆꯥꯐꯥꯎꯗꯪ ꯊꯣꯛꯑꯦꯅꯦꯀ ꯉꯥ ꯃꯆꯥ ꯑꯃꯗꯪ ꯂꯩꯍꯧꯕꯅ ꯐꯗ꯭ꯔꯒ ꯍꯣꯕꯤ ꯍꯩ ꯀꯅꯥꯅꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯆꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅꯦ ꯀꯅꯥꯅꯣꯅꯦ 야! 놈이야! 그래 너희들이 만난 것이 실사리면 비주얼라도야. 이사들나 거의 후지깡이 시네마야 우미부 말이네. Baba, let's hurry next. Let's hello again. Head and hello again. Let's go again. 마하 셋가다보니 이사리게도 시는 거 셋가다보니 싸는 거 싸가다보니 아도부 미는 밑나봐 비주얼이 각셀로이다 보니까 어저께 마땅 맛이다 다 헤이드부 마야마 마타리바 우리 입에서 피지에 싹싹 진작하니 능 맛이 까오는거 Baba, ay nasyasari sibu. Hiyang madam nung ay krabo. 자네 시는 분들 확실히 하이번 났다봐 하자봐 아도다 이베마 능 시짜리부터 이파디 가야디 빰파티에다 Baba na pampatra su pampata mi melaye. Ado hiyang ata shumbay dito baba. Ado baba. Taning thori mga sila kani haibe dubu kung kya dawa di yoro kani haige. 그니 하이 ayuk la kani eda katon tamnu hube be sila isini nai. Oh. Hai ngako. Kaya wagi baba. Yung itu asin magale hubro. Kaya pala hudi. Ash pareda adi yung sing atas ng mu. Ipana lang kai kadem masabu tong koga ngam sam tong leiru ke. Nang yung sang mu ko. Hoy baba. Ai pa tura ke. Hai. Adu kan he. Ngasidi. Nang suai ko de pun sahara dam ni ko. Kaino haisibo. Kaino haisibo. Sabu de nate thong mo nang ne thong ka do rin ni na. Kaino haisibo. Hey. Nang on di pan hai ke do wa yam nai di. Kon hai ke yung sang mu. Ai tura ke ko. Kaino ne. Baba na haide mi bising sibu. Ai gi pungning gi wa sibu. Kang laga bu haide zala ne. As ba mi da matadre da. Ngashidi ma. Shoyda nang gilaani ko. Ay na set sari ba pizol sing si ubada. Mana ay bu shoyda na pambirani. Kamain to ni idea. Madula haning ba na loyre mi. Ay ngam dere hay ba nga sisi kamain to do no.
ai đến dress nung xe lại nung tao Mi, lay rin kayo no. Ang tanong ko ba? Ay nga si Shelly ba din si Bu? Hazard bro. 아저 미나 셀라 뻥파 파자와니 군닝 이까이 까이라더나 아와 타빌라보다 파닉 좀전 왜 말아 Kaya doon yung muna Uy, bungo, tanong ko rin bigyan na po ito ng kambra. Pat na kamba. At doon na ay siya, yung mo tamda doon pa na uta ba? 아이 파자와 미나 셀라디 파자래 아 티범 미나 셀라디 티래 아이 미촉대 아이 미땅리고 Kung namin ito taong dasime, nakamoy doon yung ure. Tanong ko rin bigyan kamoy doon ay bumugto ng sinigay mo. Ay siya, doon pa na daw pa ng kambra. 야이세 와는 노래 꼬세 거기 바보 그런 농자 도벌게 Bababura hay siya. Nang laga bisa na bani hay na alam kay kay lagi nga masama tang laro ni hay na sa tiba ni. 어이 파래 파래 Ito tanong ko rin ba? 이러 Ay nung una kinang tahangge. 가이로 가이로 Ay na shoot. Kuya nang gida magtakalak pa si nang kay matakanggap. Gaba. 이봐 샤라입니다. 미팅 마펌 내가 간도를 담는 그 신실이네. 어디 샤와나. 이거 뭐 야오게 봐 나 공아. 너무 한 마가 그나 사 동안이다. 샤보 아다 미가 내가 샤자나 프로그램 야오게. 이거 뭐 야오게 봐 오피스키 타박할지 아두다 아힌 갈동 나와니 봐 이거 이봐 와이게. 임팔디 미싱실 로인 신거니. 나하수 아할수 레샤비수 박강주. 모수. 남해신을 로인 나가 보는 거 있구나. 봐봐 바보이네 하이드나 이거 프리 그래. Ay ang tingin gi. 나온 헤이. 아씨.
말해라. 이봐라, 나도 고정을 돈이가 일리지, 난 아니 말해라. Sini yang sasayna. Mama yang tangang bani bu. Aduh, taning tahu ba? Ai di kem ni birak tro. 넌 이래야 까나 내려 그 봐. 어이, 낭수 안강 시기 그 군범디 레비를 거야 이거나. 베마 쎄쎄쎄. 낭기 아빠 아무도 말에 강들을 내렸더니 마탕 낙고 이사하기 해 레를 놓아야 되나. 썰로 싹 튀기니. 썰로. 아시는 나 동물이 싸비야 왜 미빠봐. 드레스 뭐다. 하이. 하니 세계 세스는 보라 세계 세스는 단원분이 떠오르봐 야래. Wei bu, ai si sang bai dari pam di thang bra. Sabta asra. 하이 썰로. Ha wa hok ter bra ha du jing na batare dana. Se nga shu tum shi mu la. 썰로네 너희 싹 놈이 좀 많이 다녀오래 썰로네. 헤이. 아, 강대디 단원분이 빵롱 드는 시기래 생각해. ngayon magkaipalag at umpalag ka nila. Imuubuhoy na lang sila ng kandila. Kayo ang tang jage ba? Kariyo na mo. Yung sigo, siyang kem tom chogi yung Mani ay siya. yung taurin bahari si sugongi sumiko. Mani ay. Nung ay sila. Sa adol ay ba baragi yung do so ay sa charuro. Hoy. 처음 나 육놈 나 쌓기에 나 하이브도다 아이 마품 시들락 저리 Tira som daw ka. 야저래 Kariwa pa mo rin. Ito takbiyo bitaw kaya. 샤는 봐도 어찌 용신을 내려가디 어떤 거 보기로 봐 와리시 아이고 뭐야 뿌는 사람이 없는 해는 거 있다 야니. 뭐? 도련방! 봐봐. Ay, nang mapanong to tholo hay. 뭘 봐봐. Ay, hey. Aduga ni bi mado. Sa gilas aw bom to simo hayo hay. 예 샤는 가데 또 비러노 아이 샤시 그야 밤새도 버들 Kaday di. How ba ta bay dun naman ni yung daling bira ko ni sa gilas ng. 뭐로 아이 샤시 Ay lang hey milay niya. Ay milay niya. 와 노마 아이게 용다 테라키고도 미신이 봐봐. 가리 로니. 마네 아줌마 할 수가 있대 아이 샤가 가리고 와 봄땅 셰군나게 빵마 봄슬라 이니 핵도 딱비요 봐. 용어고 아이 총기 산 바시가 그런 거 봄땅 시동사게 와루비니 와로 jadi. 용어고 라레 하이데 에비게 아이기 이모를 낳고 없이 아도부 이봉원아 아이기 이모도 이행리마 미행 두머디 한두 비우네 어지러우지 뭐 보러 이거 누나 닝궁기궁 큰궁궁 떠구나 이몽마 일랑 뭐 혹시 춤춤쩍 돌아가디 뿌는 먹기가 벗고 요이네 어머. 마음 먹으니 핵하는 거 믿고 떠나기. 아이 뭐온다. 와이 먹고 깜빡 잡고. 이봉원아 보디 와 판만 못다 깡톡 그래나 보디 하이비 그래도 나노무도 아이기 샨과두가 이몽 비두가 이봉호의 오피스 저런만 하다 미 그러나 그리게 노 하나 하이나과 아이기 샨과도 따랍자 아다이니 이몽가 허리를 나지 Ngang na biri bawa pam sibo. Ay mo may eksing nung tadi kangan. 숨다 보니 삼나 하르보다 아이기 이몽 비도 내 샤비 오래 보이는구나 총기 샤누과 시나 뭉시바미나 하이로만 모두 수 아이기 눕는다 아이기 핵만 먹대다 모두기 소금시가 같은 쪽 그렇구나 이몽 가이비 아버지 비움들라 누바디 누비 하이버시리 아무튼 꺾고 그러더라고 아들아 꾸는 먹기 걸나봐 꾸는 먹기 가이드나봐 이봉호나 아이기 이몽도 이 가람을 내비로 하이저기에나 아이마 범시락 소리 도련방! 사대히 잣노로 따가자. khana si sei si na nak se na ki pau phong na bom le ni se koi pau phong na na ga ai koi ma sen wa khan ta mi na si na ya ai na so bi no so 아이 뭐 누가는 숙한 비가. 아이 마기. 드레스도 마. 나 샤비고 있는 오케이. 아두 마 먹으니 핵하는 거 믿고 떠나기. 아이게 콩팡 그리 뭐 한독 전에 하야 돼. modu shu le pa mu sa ta wa adu ga mana bungogi maru ma pang sin de ki ma sin de shu bungo na min di ta waru bi no di ai mo yu
ꯊꯧꯔꯦꯝꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯄꯥꯏꯅꯗꯤ ꯏꯆꯥꯗꯨ ꯏꯝꯐꯥꯜꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯅ ꯇꯥꯕꯗ ꯇꯨꯖꯣꯡꯂꯕ ꯇꯨꯀꯠꯆꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯕ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏ ꯂꯩꯕ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯆꯥꯎꯗꯕ ꯌꯣꯛꯂꯛꯈꯤꯕ ꯅꯍꯩꯅ ꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯜꯂꯛꯈꯤꯕ ꯑꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯊꯥꯖꯗꯕ ꯆꯠꯅꯕ꯭ꯔꯥ ꯅꯁꯥ ꯄꯥꯈꯪꯅꯤ ꯃꯨꯁꯂꯤꯝꯁꯨ ꯑꯣꯏꯁꯅꯨ ꯆꯤꯡꯃꯤꯁꯨ ꯑꯣꯏꯁꯅꯨ ꯐꯅ ꯆꯥꯗꯅꯗꯕꯁꯨ ꯑꯣꯏꯁꯅꯨ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒꯗꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯕꯥꯕꯥ ꯅꯆꯥꯕꯨ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯥꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯎꯈꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯒꯦꯅꯁꯨ ꯈꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯧ ꯑꯣꯏꯔꯝꯃꯦꯗꯅ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄ ꯌꯥꯔꯦꯗꯅ ꯀꯔꯤꯒꯤ ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯐꯥꯎꯍꯟꯕꯒꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯤ ꯌꯨꯝꯐꯥꯎꯒꯤ ꯀꯥ ꯍꯩꯕꯅꯤꯅ ꯅꯪꯕꯨ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯆꯥꯕꯨ ꯑꯝꯇ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯄꯟꯗꯨꯅ ꯋꯥ ꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯆꯔꯕꯅꯤ ꯄꯥꯕ ꯕꯕꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯄꯨꯝꯅꯃꯛ ꯁꯤꯅꯁꯦ ꯇꯥꯅꯤꯡ ꯊꯧꯔꯝꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯂꯥꯜꯂꯤꯕꯗꯤ ꯅꯪ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯀꯩꯝꯇ ꯈꯪꯉꯣꯏ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯖꯅꯤ ꯑꯩ ꯈꯪꯉꯦ ꯍꯣꯏ ꯇꯅꯧꯕꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯏꯆꯥꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩ ꯃꯄꯥ ꯑꯩꯅ ꯈꯜꯂꯝꯃꯒ ꯅꯪꯅ ꯇꯧꯊꯣꯛꯄ ꯈꯦꯠꯅꯩꯅꯦ ꯃꯁꯤꯔꯣ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯁꯤꯔꯣ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯇꯥꯔ ꯂꯩꯕ ꯀꯔꯤꯅꯦ ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕ huran di bungo napok na napipae kung doon mo kailan na kita lagi wakal na wajib bahay bidura ikay di bahay bidura ay dinog tumnog ni ne manipura siyam sa obra ba sila nasabi mo sa kasaba siyam na lagi ba madam sila makuha siyang din nung tipamit kung lolo na nang na miki mapura iba lang ba mawod na nung sipamit kung lolo ba ni ne adun natin ang stop taba kaya na sumog na lang ito po hawgara kay daroge babaso wakalan nung ay talang sangri nang nadumay sumog na lang ito pura ka babase amok kaya nang wakalan nung ay tapahaban to oy kani si tanang tole ba sa isang tatlo na ba ito oras silaw si Hoy! Nung ka na no? Nung ka na no? Ay di siya masyado nang nagyang jabrik kari halay ha? Ay di nung sinuwan niyo ang tanga nang nahaibig kari haglay ke? Eko, nasabi nang na iko'y kiyong sila yam to'y na lai si katuwino ha? Nasabi nang na atong yam na ikay makang si katuwino ba? Ha? Kay gino ba? Ay! Wamak na! 미유인의 볼라디게 니꺼이 배도 강건담네 성능로스라도 강하다마 나이가 쇼가 있더니나 성능로스 니꺼이 배도 깜짝한 거이네 누구서? tanang tole ba darobe ni tamoy dati nang kaktenay ang ulisin 끄라기 따노비 끄라기 탐보이 아이 따노비 끄라기 마사강게 저것으로 나성도 인데 저것으로 하시네 tanang tole ba 어이! ay buhan dyan puwo nang lapuda na ay bukanalak na napubi ka doon no ay kami taming tawin mo kita mo ito ay yaw di hay ba ay kami nang ginanap na nalaganong ay sa ba nang ginatong taboy yung kakalaw sa namba ay gitap mo isya masyidi hazin dyan lagi Naisarang
ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯪꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯑꯩ ꯑꯁꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯅꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯇꯥꯅꯤꯡꯊꯧꯔꯦꯝꯕ 떠넘기다 보겠어. 아이의 사오뿐만 이까이뿐만 마원들 로이나 하이타 그랬을까? 부어! 아이 무슨 짓이지 부어! 내가 품이든 아이 누가 나락들은 품이가 너희는 뭐기 말할까요? ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯐꯨꯈ꯭ꯔꯤꯕ ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ 마부 다시금 아니면 너 와라 그랬어 그 용씨는 우리도 보잖아 상만의 비가 오나 보라. 아코이 비마 상만의 비도 너랑 니가 갔다봐. 파리파리 탐하게 되디. 그만 들들. 할로, 할로, 할로. 호이, 마니, 아니 다도이니. 나디, 너무 너랑 아코이 비마가 오나 보라. 그래야. maga di punde bang puire ngati namu maga luna tina ba maga toine chamina ba khangma kana kana dilai bagi as chen ba chungboy di haido pala pa matam thuni matam naga matam phata basida rakho ado ai wa ma haido namu na ta yang na ta ko ai khoi ni pula gane ma bu kadai dilai bagi haibado hana di dobishi 마다마도 바보디낭 아코이 몽무는 가마디 하나마다 강라 빼야 된다 파리 파리 하마당 왜? 하나 노래세 아코이다 뭐 아코이 비마 상마나 비기마마나 비타로다 아코이 비마 뭐랑구나 브라 하이드라 항라바니 아코이다 뭐 아코이 비마 상마나 비도 뭐랑 되게 할락디 아도 마기 머리 먹ಕೊಂ다 뒤동나 비타오시 에나 신디노 아이나 그도 우리 강원 그냥 뭐 그다 못 답이 두고 누파 레이네 아론 뭐 시작비 낭나시리 영마시 다독동 시작했거든 그냥 뭐 그다 못 답이 있어 앙아도 하다 보기 까다이 될래 가다게 깜다로 가다게 머리 막 공티도 잘가 막 그다 못 답이 두고 깔리노 에이 아래 뭐함까다 뭐 그다 뭐 아이디 뭐 그다 뭐세 이민 막 놓봐 라인에 간다리버니 아이디 까나 마다 아로마 살짝 빠출라이테나 난 까남다 가로운 머리인데 레이레데 난 까남다 가로운 머리인데 레이레데 어디가 해 닝타우레 먹가나 내가 파이낸스 맹이 매니저 닝타우레 먹가나 나 뜬다 고마워 주미 아이마 강래 모두슈 타모나 강나한 기분이 타모나 아기 밍다 가리로라고 하잖아 가리로라고 받자마자 강나한 기분 났죠 가리로는 어디 그는 누신나를 키우네
Arun mamari lenar kiman ina trao. Ay magadi. Kari gumba aroma mariyam talay na di. Arun mamari lenar dra. Mayam sidang anarip singanan kikra. Ayese. Ok bigi mapuro ibo igi dama misuk lote. Adu bi yumashu. Ok bigi life hamsun lote. Nang nasi mo yumashu tadok nasa kikran. 용맛이다. Kari. Ay oktabi. Makuta mo. Ay si. Yung shigi amadi. Shagaya shigi mauni. 뭐 용맛이기 사가야 시기 뭐. 에 옥드비. 남긴 나봉 샤마르 나마르 오이바 누비 기바 강나보다 아두레스다 그놈. 남기 나마나 봐 씨바 람쩍 나이드바 신거 막원에서 땀미라 뭐. 막원에서 뭐 사서더니 남는 용맛이라 잘려붙어. 와라. Ay kimay paok na buok na binate. Ay kibo nga na suwado gumagisang kasi. Ay bumubiyo. Ay bustay biyo. Kariso kang sa namalayo ikaw ba imamamapan doon sa iba di ay. Ay kang doon na iba kamlon. Mamamapaan laman panrong nga mo kay sungangan naman eh. Oktabi! Bakit mo na okta ba sa talaga? Pumlo mo okta biyo nung Pumlo! kagani. Ay kange! Tamo na tapos sa ay nakali kang way. Eh! Imong kasi may hinahan ka ni. Kali kang matagi ay pumlo mo to. Ay kang doon na lang si Bade. nang na oktabi kisasa talaga. Ay mo oktabi ni sinine. Eh! nang nga sila ini lem na kamdalo! Sumito ba imong munong ni ngay sangdana mi waman ingang na bada. Ato pero lagi ba po sinaw wa na nang napari ba license na ira mo ini hay sono. Imo. Nasan na pido. Karang ganjalakti. Kadai kamdori pirugi hanguge de hay jadna. Nang na yung sida nupi yang ang nakana mori de karino. Ay oktabi ni bisikal emi namang mura. 마붕가 심은 용마스를 이사람 기다 오네. 게로니까 매암 쓰는 거 하는 입시. 아이 강모 와리. 아이 나봉음들에. 이모부 아주 하나 수 라네 칼로피노다. ngasi mana pangniba tiba mi chache pangna bona bada nangi su saur bo thodang yauri boni ne hai apa. mana hokta bigam sisalaga. 마붕 내고는 어떻게 내가 쉽게 기라. Oi. Tamamada. Ai na koi da hai kidrau. Mawamu rebadi mawamu ai bagi pijia che sau che sa lu hai na. Matamda na koi ai walo kidi. Matam sigi sanabi ni hai na nang na mabu lai shabi masam di pijon che chan. Pijon na mara morega. Masidi samjare imaugi mamaida mina pataba amor patai nupi ai masidi mapuro ibi poro nang namabu irang kai thela da khodang paidro ching nu pubi kibira trao oi thogok sige horak pham nang ai khang ai imu dan jada bi hai adubu sapu kai ka kwak na rao Niang ni masindi kanana sumen mga mo. 말라 안 되면 해주마디. 아이 아빠 총ang 와마. 안돼. 이모 타모이다 아마고 마시랑 뛰어. 마고 아라노 타할리버디 마파안게 구요 모이로 피주. 에이 피주원 하듯이 뭐이때 거기 있잖아비다 마팜 마담기 마카야. 누비 시나 사나 코나 마담다 공라우 제 바트렉 수치했다. 그나 수가시 하이데드나. 아도부 Yumda, mau yang lebih macam tadi, mau bagi pijuan tu siap cara lagi. Satu kodok macam tu su, mau bagi pijuan tu siap cara sekedar. Masih mau dah, nak tahu mien karan cari mahal tu su, mau ni kang laba, mau pun lebih nupi ni kang laba, mien karan kadang mesti sana. Ay kena kesuara. Kero le kay mayam sina igi pandi yang mien yang simne. Hey, oktabi, nang nasi diumas tado kena. Tinggal lima setengah muda, cakap apa? Mama sui sau sau lagi. Kari ang ngani tau lelis mo. Baiklah, biar mana? Nasi baiklah lapin ngai sudah. Saya nubi sepuluh sapi.
농담봐. 누비부 옌 나누 휘 호동동나 호시먹 보고로 호시먹 나오고로 내다 하이비야 그러네. 너니 양록 신는 내 미네 기다이네. 하 너는 기다이네. 아이 나 이기 선시 너무들 나오도 해야 되는 신의 기분을 내고. 나도 누비로 아유 말이 나도 힘들네. 나도 하이비야 그러네. 야, 마람도 마음 하지. 왜? 나 낭이나 전 타도에게 비기 짝짝한 마람 뭐라가? 미나 마블의 샤빙 오래 보이는데나 미행 가는 잘라보다기니 마치 용산 닝아이 상단함이 도도. 이바이 isen nupi si warak watim makar walaman ibai ko gi mungi tu pang chude mungi warak walde kan watim mak tabdo ai gi mungi de chana ba yaro ni bai 하, 마그세. 마빠는 하이비 인다바 타고론 대한 무슨 강다바 능 머니 무지나 찌나. 농담봐. 아이 선시 마봉 아이기 낙달링이다. 너무도 마봉 아이나 하이브 왔다 키다봐 인키다봐 야우디. 뭐이따이 누비게 피자다 막 새끼비 아이기 있었네. 이뭉시다. 이뭉시다 레키비다기네 아이기 있었네 홍아이 뿌는 막시. 앙알 생일에 세짜리시 아이게야 반디라 아이니 세는 게는 하이지다. nang mabo ha sagon yasan tabung tabun to lupa na lupi ma pam de lakpada hapen chalaga lakpis po mai dai ki sana bire ni po 야, 좀해. 이만 하이브 쿠딩 아주 멍아. 아두부 보는 먹시게 허락 밤디. 이웃모시가 할라 뭐이나. 마빠 뭐이나. 아이니 샤이마 우싱하시부 와락 뻥암 나버디기 토끼 뻥아 끝네. 너무 쉬워 이거 수 게로리 kai mam suna igi hondi yang ba ati bum chak simade ai kana muslim ai ning thore mo kap no hat ne 많이 아이샤. 어왕이 보이다. 시박샤. 하. 아이기 샤샹바는 비기야 시박샹 말이야. 이세티다 봉짝 그잖아. 거기 봐봐세. 나 내가 와리 차나 이런 누가이들. 나니 더고도 돼 아이 원다 생나 와라오라 그러는데. 어이다. 마바나 마자우 와라오더라 그냥 그 와라오네게. 나너 위드수 아이 거기서 라깔락대나 하이. 나 생노 마 이 원다 와라오고 마. 나노비. 마시디. 아이 낭부 야무니. ay nang munong sila uli natin. Ngasisu, nang nangang kibawaay ko di man, ay ginakong sila na magtalo na rin. Tawin ba? Ado buro, handag sa higi, ako'y ipahukarak ba? Ado da, ako'y mga siyemba, jayo doon pagkabukay dong se, nang bisagi hayda na, hurak pa ni. Si baga suki di mali ni, hui po pagi daw ba ni? Ngasisu, man hay kibawaay ko di man, ay ginakong sila na magtalo na rin. Kanobi, nang naibunong siya heman kiba na nakanggi, ay nanawan na sukyam na miray dis. Ato ko, ay gitamoy sila, nang inong siya power. Isil sila, nang munong siya ay nagpunggok lagi ko tanong. Ay! ai ga ko nang nu je chole ba nu bi ma sa As kram? ai nang nu je palle ba nu bi ma sa do kana na hai kana na hai
ꯄꯥꯕ ꯃꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯅꯧꯕꯤꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯍꯣꯏ ꯅꯪꯅ ꯇꯅꯧꯕꯨ ꯊꯤꯅ ꯋꯥꯋꯣꯏ ꯊꯋꯣꯏꯗꯨꯒ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯗꯤ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯄꯥ ꯋꯥꯍꯩꯒꯦ ꯃꯇꯝ ꯆꯥꯔꯦꯗꯤ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯑꯣꯏꯒꯅꯨ ꯇꯅꯧꯕꯤꯁꯤ ꯏꯄꯥꯗꯤ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯂꯦꯞꯂꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯇꯅꯧꯕꯤꯁꯤ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒꯦꯅ ꯌꯥꯝ ꯄꯥꯎ ꯌꯥꯝ ꯇꯥꯔꯦ ꯃꯤꯅ ꯍꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯀꯥꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯁꯤꯗ ꯁꯣꯏꯔꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯃꯇꯝꯁꯤ ꯀꯨꯏꯔꯦ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨꯕꯨ ꯕꯦꯔꯥ ꯕꯦꯔꯤ ꯀꯥꯔꯣꯏꯗ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯃꯌꯥꯁꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯂꯣꯟ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯂꯥꯛꯑꯝꯕꯅꯤꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯄꯥꯕ ꯐꯔꯦ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯑꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯕ ꯑꯩꯁꯨ ꯏꯁꯩ ꯇꯤꯅꯕ ꯉꯥꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯤꯅꯦ ꯆꯥꯛꯇꯣ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯖꯔꯝꯃꯒꯦ ꯄꯥꯕ ꯌꯦꯟꯖꯥꯡꯗꯤ ꯄꯥꯕꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯏꯔꯣꯜꯂꯒꯦ ꯍꯣꯏꯅꯦ ꯅꯪ ꯅꯈꯨꯠꯇꯨꯅ 이러면 야가돌이버렸네. 어둠 글라스네 그 남가이는 뭐게 봐봐. nâng lấy đâu rồi mà. Hey, 이모 또 너희들이 이거 무슨 일이랍디에 너는 사이신 통보야 와도 와로 이더리 봐. Hey, 너는 살아가 대무서. 너희도 너는 대무도 소리 아니. 너는 살로고 이빨 그려 이빨. 너희도 너는 살아가 조네 상담도 대무서. Hey, 거기 하요네. Hey, 거기 하요네. 거기 봐봐. 너도 되더라. 바보나 하이죠 아이버니 시디 짱가나 통고가 농비오름도 꼬이고 다리 아이 타모이다 파워리고 보는 신제 시디 따농비기 마팜도 어이나 하이도 나가기 만만한데 얌너 보이더라가 또 이제 깨더라게 하 정올라오 깨더라게 그래 낭뭐 이래 나온다 나한 풀기다 낭 이거는 사오리라 사오리라 거의 사오노가 아도 아이시 노이다 짝고 오마가 노이다 라게나 떨어미니 나온다수 그이거 뭐 그라 하이게나 도저히 하이드라버스 야리다 kabuk pura iye kabuk si sawo kuchidi kay daw bodo shoy no 그게 스톱디다 yam tina shoy kay daw bodo shoy no hayraga 얌티나 소구나 디다 karin thorin ba kay daw bodo shoy no haybini 아들아 아이는 너무나 후키드나 이샤 이탄다 숨 누마이나 그러봐 이탄다 박랑다 부전자리바 양가나 속나한테 파라니 adugi damang tabu adumay tabu hangrabro matung manaw sumay na mo hana tabu na kan kayo ko 이런 낭이도 봐. 그나 위에. 그대로 그냥 뭐. 하. 근데 까삐라 봐. 에이, 아이는 내 밤마디네. 하는 게 있다 오비도 니고. Tanging tawin ba? 그대로 게. Ay kuy ani. Asyo ko'y nabulag pa siya. Nanggi may tuwang siya. Ay mapumpana mo tigil mo. Nga chili. Nanggi may tuwang siya. Ay
ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯀꯩꯅꯣ ꯅꯪ ꯅꯍꯥꯟꯒꯩꯒ 이만 만나ꯗꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯊꯣꯔꯦꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ 이롱 양의 진짜먹어 내가의 아마따를 야후민 깐느느라 바까야 하고 맞다 마기 맞동 있는 많아 감자가 동안 말게다 노인의 쓰나키고 드렁비에 그래도 너는 것이 몸에 꼭 신는다고 와 당황이 누구 넌 그네 넌보다 생각 그대로게 봐 하요 봐 나는 타오른다 아 그렇지 난 애는 리얼리바 마파마시 이제 아니에게 이카이 밤돌바 하나 두더니 그 너무 그대로게 너는 앙이 매암도 아이 앞다 강비 나티 너무 그대로게 해버리 나는 타오른다 시시 시시 그대로가 하 내가 시시 그대로게 봐 드렁비에 시시 나 시시 그대로게 미 ay iware pot po ba na mitne Daming tauremba Ngashi ano na mo nagbizari pagkabukan mo siya At siyang magkabuok natin Ay iware pot po ba ikabuok ni Daming tauremba Nang ngashi ay busay na roy ka Mahaw siya mo Jagat lang Kuning ka Amot bihay na na Nang ay bumukti ni Chayo Shit Nang ay bumukti na Chayo Nang ay bumukti na Chayo Taning Tauremba Nang nasa ilaban nila Ay dyan Yening banungsi satam yengam dare ngasidi ay ning banungsi wahai jinbalan bangam dare birabani kaina wahai tay tho pasung amdre mitlu pirang waraw ko ay bunang na 드렁비에 넌 이코이 될라 아로이 코 Niloy pag-ibon siya Kanama kay bangam gani Kenyarap pa yan Natraga Unshi jumpa dum nakita ba yan Tawarin ba Ngashili Ay gimilo dagi shinta ni papiraga siya Marol pokli Marol pokli taling tawarin ba miray biki khangna nanggising na nung si babu 너는 또 뻑뻑시니까 kaput hamoy sinthau pirang lagle kaina mikup se ipang kana yauda lel haurani punsi se ubidraba mai cha khang haurage asumna Naling tawarin ba Ay gitamoy da Nang Matampong ba da
ꯅꯤꯡꯁꯤꯡꯖꯕ ꯉꯝꯕ ꯄꯥꯡꯒꯜ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨꯀꯣ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ ꯅꯪꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯦꯜꯍꯧꯔꯒꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯄꯣꯛꯁꯤꯃ ꯊꯦꯝꯖꯤꯜꯂꯒꯦ ꯀꯥꯏꯔ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ